ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 18 ꯂꯤꯁꯤꯄ꯭रिꯌꯥ ꯀꯥꯡꯒꯨꯖꯝꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯗꯒꯤ ꯁꯥꯊꯤꯔꯕ ꯄꯣꯁ ꯑꯃ ꯊꯥꯒꯠꯂꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯄꯣꯁ ꯑꯗꯨꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯍꯧꯖꯤꯛ ꯎꯠꯂꯧꯒꯤ ꯄ꯭ꯔꯤ ꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯍꯥꯎꯁꯇ ꯂꯩꯔꯤꯕ ꯅꯤꯡꯉꯣꯝꯕꯝ ꯊꯣꯏꯉꯥꯟꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯇꯝꯊꯤꯕ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯈ꯭ꯔꯦ꯫ ꯊꯣꯏꯉꯥꯟꯕ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯅꯣ? ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯔꯨꯕꯒꯤꯗꯃꯛ ꯄꯣꯁ ꯑꯁꯤ ꯊꯥꯒꯠꯂꯛꯈꯤꯕꯅꯣ? ꯍꯤꯔꯝꯁꯤꯗ ꯂꯤꯁꯤꯄ꯭रिꯌꯥꯒꯤ ꯑꯄꯣꯛꯄ ꯀꯥꯡꯒꯨꯖꯝ ꯀꯔꯅꯖꯤꯠ, ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯗꯥꯛꯇꯔ ꯀꯦ ꯁꯤꯡ, ꯃꯍꯥꯛꯀꯤ ꯁꯛꯂꯣꯟꯅ ꯀꯔꯤꯅꯣ ꯑꯃꯗꯤ ꯃꯍꯥꯛ ꯀꯅꯥꯅꯣ? ꯄꯥꯎꯈꯨꯝꯁꯤꯡ ꯑꯁꯤꯒꯤꯗꯃꯛ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯕ ꯐꯥꯎ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯊꯣꯛꯄꯗ ꯑꯩꯗꯤ ꯗꯛ ꯅꯨꯡ ꯌꯥꯝ ꯇꯧꯔꯛꯑꯦ꯫ ꯂꯤꯁꯤꯄ꯭ꯔꯤꯌꯥꯒꯤ ꯐꯦꯟꯅꯁꯨ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯩꯉꯣꯟꯗ ꯀꯣ꯫ ꯑꯩ ꯂꯩꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗꯕꯨ ꯇꯤꯟ ꯁꯤꯠꯅꯩ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ꯫ ꯂꯥꯟ ꯉꯥꯡꯕ ꯈꯣꯠꯄ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯆꯠꯂꯦ꯫ ꯑꯣꯏꯔꯁꯨ ꯃꯩꯇꯩ ꯃꯆꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯕ ꯍꯥꯏꯇꯥꯔꯦ꯫ ꯂꯤꯁꯤꯄ꯭ꯔꯤꯌꯥꯁꯦ ꯃꯄꯥꯁꯤꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯁꯤꯗ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯥ ꯀꯔꯤꯝ ꯈꯪꯉꯝꯃꯣꯏꯕ꯫ ꯍꯧꯖꯤꯛ ꯑꯩꯅ ꯂꯤꯁꯤꯄ꯭ꯔꯤꯌꯥꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯕ ꯃꯇꯝꯗ ꯀꯨꯀꯤꯅ ꯀꯩꯅꯣ ꯈꯟꯗꯣꯏꯁꯤ? ꯃꯥꯅ ꯍꯥꯏꯕꯗ ꯂꯣꯏ ꯆꯨꯝꯕꯣꯏ ꯈꯜꯂꯦꯕ ꯃꯤ ꯃꯌꯥꯝꯁꯤꯅ꯫ ꯑꯗꯨꯕꯨ ꯃꯄꯥꯅ ꯇꯧꯕꯁꯤ ꯃꯥ ꯀꯩꯝ ꯈꯪꯗꯦꯕ꯫ ꯑꯗꯨꯗꯤ ꯉꯁꯥꯏ ꯚꯤꯗꯤꯑꯣ ꯄ꯭ꯔꯃꯣꯠ ꯇꯧꯕꯤꯒꯦ ꯍꯥꯏꯔꯤꯗꯣ ꯚꯤꯗꯤꯑꯣꯗ ꯃꯄꯥꯁꯤꯅ ꯍꯥꯏꯔ ꯃꯆꯥꯅꯨꯄꯤꯁꯤꯅ ꯍꯥꯏꯔ? ꯃꯄꯥꯅ ꯍꯥꯏꯕꯅꯤ꯫ December 18, 2024 ayuk pung 9:13 chatpa matamda Licypriya Kanguzam hariba account asidagi adomna dathoi within bracket Jonathan haina pallakanda lakh ahum henba senpham lawkhraga phone switch off tawsin khre numit kunni hele habagi wafam ama Licypriya Kanguzam haiba Facebook account asidagi thagala bokhoin thengnajai masi kari dagino? Licypriya na post am thagale oza tom sunagi magi mayum saba so tais na pagi ama thagalo matam sida aina magi post sida aina comment ama thajai kaina di aisu datoi tais construction na ma hangjai abako agi kano do lakna ba video promote tawna ba khanjadana adumaina hangna ba khanjadana aisu monda message ama halwi kano da comment da do man haibire engonda hoi la pio do ibung thajarage tabiro ana hairaga adai magai pau phaunaraga mapa gai phaunabani maga sunate pau phaunabase phone taw matam dadi mapa gi number oirame agi ma oi sanabdi tawdre abako mapa gai oi sanaga mapa gai oi sanara kanda hairo ki tom sana mai nu chatle tai saba akoi mi mari chapmine mi mari aine romen ne really kemda laiba ngaktane dudi ko ngasi tharaga nungalaga tharame duga lakpa minini changi thaba tai se Paisa laura ko dora laudabi laudabi free dane thabjaise mateng pangwa chabani aibu video promote tobini haibagi damukta ko adu video budi promote tobi mana nambi photo nambi adu thakatpi aduga hani aidana thabuk sum yam laki matam duda aise am harawe kaina idi mana dumaina video promote tobi ba copy ba tobi budagi aduga second time mapana phone tore Jonathan nang kamai tawsige nang ai yumda sabiyu mana haibise aiju hoi sajage ai video promote video oragadi ai yumna sajage in hai almana hoi adudi tawsi khochi nangi mi kyamu le ai mi dudi kai khalu no mi gi wadi ai really kyam lai banina mi am thau su do am lai ri banina akhoi mi am lak ta sujage in hai al mamanji kamai tawna ma khadana mi na cham da sui naina kya bu su video na na mateng pang video ni na hai matam daina 90 da su gi second floor da ai di mamai ani lawi bim pillar gadi ina mon mamang jong na hai aluga ai chat khi ma mi di fine to low ai de du mai low de mo di rani fit low in haire ngonda phone du dum ai de du low di ai di mamai ni low dum hai monda adu du go sidagi akhoi pulamna mi 10 gani thoi chatla kan adu yaure yawu matam sida akhoi mon dagi paisa khar low advance oina mi myam du gi chak chana ba advance pi na ba myam du policing ni fu low nim sida adu ko nuala kan da policing tarang go low myam du gi yen bo khot pa to ba gi ko akhoi je thabak sure 1% thajale pillar haire aduduga stair haire adaidi dbc lae aduga satga bingmadi pulapna haibane ba check su khara chalame ba ko khoina kaina di nong ta matam da gap leibagi ko pharma chanba matam da khoina gap leibai timing du da khoina mi do yambani lembani na check khara chalan bani check se lising ani ga sangwa chatuk mudi challe ba khoina ko mistake ina lupa lising kunga mari pi bani jugai lupa lising taragani pan pi bani ba helpers in ko ada mo gi tang khaima dmai pito ki tar de ngon khar komje ba adu nai khandana ina wakhal ji dmai khanjaraga aina adi oza prem magi manopa hai tare mai nupi sigi Karnajit ki nupi sigi mai nupi sigi manopi gi nupani
ꯃꯣꯏ ꯅꯨꯄꯤ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯑꯗꯨꯒꯤ ꯃꯥꯒꯤ ꯅꯨꯄꯥ ꯁꯤ ꯃꯥꯒꯤ ꯃꯅꯥꯎꯄꯥꯁꯤꯅ ꯑꯩꯈꯣꯏꯁꯦ ꯊꯕꯛ ꯏꯟꯖꯤꯟꯕꯤꯌꯦ ꯀꯩꯅꯣꯁꯤꯅ ꯄ꯭ꯔꯦꯃꯥꯟꯗ ꯍꯥꯏꯁꯤꯅ ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯔꯦ ꯁꯥꯠꯅꯦ ꯕꯤꯝꯅꯦ ꯄꯤꯂꯔꯅꯦ ꯑꯗꯨꯒ ꯀꯩꯅꯣꯁꯤꯒ ꯁ꯭ꯇꯤꯌꯔꯁꯤꯒ ꯃꯥꯝꯐꯩꯗꯦꯟ ꯊꯥꯕꯒ DPC ꯂꯥꯛꯄꯁꯤꯒ ꯍꯥꯟꯅ ꯄꯩꯁꯥꯁꯦ ꯄꯤꯕꯤꯔꯣꯅꯀꯣ ꯑꯩ ꯍꯣꯠꯇꯣꯔꯛꯑꯒꯦꯅ ꯑꯗꯣ ꯃꯣꯏꯅ ꯍꯥꯏꯔꯦ ꯍꯣꯏ ꯐꯔꯦ ꯑꯗꯣ ꯑꯩꯅ ꯆꯦꯛꯀ ꯄ꯭ꯂꯥꯁꯇꯔꯀꯗꯤ ꯄꯨꯟꯅ ꯇꯧꯁꯤꯅ ꯊꯕꯛꯇꯣ ꯂꯦꯞꯄꯣꯏꯗꯧ ꯃꯥꯟꯗ ꯑꯩꯁꯨ ꯍꯥꯏꯔꯨꯕꯅꯤ ꯑꯗꯨꯀꯥꯟꯗ ꯄꯩꯁꯥ ꯄꯥꯟꯅꯕ ꯃꯇꯝꯗꯗꯤ ꯃꯣꯏꯗꯤ ꯁ꯭ꯀ꯭ꯋꯥꯔ ꯐꯤꯠ ꯄꯥꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯕꯤꯝꯒ ꯄꯤꯂꯔꯒꯁꯦ ꯁꯤꯗꯩꯁꯤꯗ ꯃꯥꯗꯤ ꯃꯃꯥꯏ ꯑꯃꯈꯛꯇꯪ ꯑꯣꯏꯅ ꯇꯧꯏ ꯔꯟꯅꯤꯡ ꯐꯤꯠꯇ ꯆꯠꯂꯤꯅ ꯇꯧꯔꯛꯄꯗꯒꯤ ꯊꯃꯣꯏꯁꯦ ꯀꯥꯏꯔꯦꯕ 90ꯗ ꯁꯨꯔꯒ ꯑꯃꯨꯛ ꯔꯟꯅꯤꯡ ꯐꯤꯠꯇ ꯑꯃꯨꯛ ꯇꯧꯔꯛꯄ ꯕꯤꯝ ꯄꯤꯂꯔꯗꯒꯤ ꯑꯗꯒꯤ ꯊꯃꯣꯏꯁꯦ ꯁꯥꯎꯅꯤꯡꯃꯟꯗꯅ ꯑꯩꯁꯦ ꯆꯥꯎꯔꯒ ꯃꯉꯣꯟꯗ ꯑꯩ ꯊꯕꯛꯁꯦ ꯇꯣꯛꯑꯒꯦꯅ ꯍꯥꯏꯕꯗꯒꯤ ꯃꯥꯅ ꯇꯥꯏꯜꯁꯦ ꯀꯔꯝ ꯀꯥꯟꯗ ꯊꯥꯕ ꯂꯥꯛꯇꯣꯏꯅꯣ ꯍꯪꯉꯛꯈꯤꯕ ꯑꯩꯉꯣꯟꯗ ꯃꯥꯒꯤ ꯇꯥꯏꯜꯁꯦ ꯑꯩꯅ ꯐ꯭ꯔꯤꯗ ꯊꯥꯒꯦ ꯍꯥꯏꯈꯤꯕ ꯇꯥꯏꯜꯁꯇꯤ ꯑꯩ ꯊꯥꯔꯔꯣꯏꯅ ꯑꯇꯣꯞꯄ ꯃꯤ ꯊꯥꯍꯜꯂꯣ ꯑꯩꯗꯤ ꯄꯨꯟꯁꯤꯗ ꯂꯥꯛꯑꯔꯣꯏ ꯑꯩ ꯅꯪ ꯊꯕꯛꯇꯤ ꯄꯨꯟꯁꯤꯗꯁꯨ ꯁꯨꯔꯔꯣꯏ ꯑꯩꯅ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯃꯥꯅ ꯄꯤꯔꯛꯄ ꯄꯩꯁꯥꯁꯦ ₹2,250,000 ꯑꯣꯏꯅ ꯑꯩ ꯂꯧꯔ ꯂꯥꯛꯈꯤꯕ ꯅꯣꯏꯒꯤ ꯇꯥꯗꯁꯦ ꯑꯩ ꯑꯃꯨꯛ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯀꯅꯨ ꯑꯩ ꯑꯗꯨꯃꯥꯏꯅ ꯃꯥꯏ ꯐꯣꯟ ꯇꯧꯔꯛꯑꯁꯨ ꯁꯨꯝ ꯄꯥꯏꯈꯠꯇꯧ ꯅꯠꯇꯦ ꯑꯩ ꯌꯥꯝ ꯁꯥꯎꯔ ꯂꯥꯛꯈ꯭ꯔꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯤꯅꯦ ꯈꯜꯂ ꯂꯥꯛꯈ꯭ꯔꯦꯕ ꯑꯩꯅꯀꯣ ꯃꯤꯒꯤ ꯑꯋꯥꯕ ꯃꯃꯜꯁꯨ ꯈꯪꯗꯕ ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ 1/5 ꯊꯥꯕꯗꯁꯤꯗ ₹53,000ꯗ ꯁꯥꯟꯗꯣꯏ ꯇꯧꯔꯛꯄ ꯋꯥ ꯇꯧꯔꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏꯁꯦ ꯍꯦꯛꯇ ꯍꯥꯔꯥꯁꯃꯦꯟ ꯄꯤꯔꯀꯥꯟꯗ ꯊꯕꯛ ꯑꯣꯖꯥ ꯁꯨꯍꯟꯕꯤ ꯍꯣꯏꯅꯗꯤ ꯍꯤꯔꯝꯗꯨꯗ ꯑꯗꯨꯝ ꯊꯕꯛ ꯁꯨꯕꯅꯤꯅ ꯄꯣꯠ ꯃꯃꯜꯗꯣ ꯈꯪꯉꯝꯒꯅꯦꯕ ꯂꯣꯏ ꯈꯪꯉꯦ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦꯕ ꯑꯥ ꯑꯗꯨꯅ ꯑꯣꯖꯥ ꯍꯣꯏꯅ ꯃꯥꯔꯀꯦꯠꯇ ꯆꯠꯅꯔꯤꯕ ꯔꯦꯠꯇꯨꯅ ꯁꯤꯅꯤ ꯍꯥꯏꯕ ꯑꯃ ꯄꯟꯕꯤꯔꯝꯃꯣꯕ ꯃꯥꯔꯀꯦꯠꯇ ꯆꯠꯂꯤꯁꯦ 1/5ꯁꯦ ₹50 ꯑꯗꯩ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯇꯧꯔꯤ ꯇꯪꯈꯥꯏ ꯑꯃꯅꯦꯕ 1/5 ꯊꯥꯕꯁꯦ ₹53 ꯊꯥꯎ ꯁꯤꯅꯦꯕ ꯑꯗꯨ ꯁꯥꯎꯅꯔꯒ ₹10 ꯍꯥꯏꯅꯔꯤꯅꯤ ꯑꯗꯩꯗꯤ ꯑꯃꯨꯛ 90ꯗ ꯁꯨꯕꯤꯔꯤꯁꯦ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯅꯦꯕ ꯁꯤ 150 ꯆꯠꯂꯦ ꯃꯥꯔꯀꯦꯠ ꯄ꯭ꯔꯥꯏꯁꯇ ꯍꯧꯖꯤꯛꯁꯦ 150 ꯑꯗꯨꯗ ꯄꯥꯕ ꯃꯇꯝꯗ ₹5,500,000 ꯇꯥꯏꯌꯦꯕ ꯑꯗ ꯆꯦꯛ ꯆꯟꯕꯁꯦ ₹6,000 ꯆꯜꯂꯦꯕ ꯑꯩꯅ ꯃꯥꯒꯤꯗꯃꯛꯇ ꯃꯥꯁꯦ ꯑꯩ ꯚꯤꯗꯤꯑꯣ ꯄ꯭ꯔꯃꯣꯠ ꯇꯧꯕꯤꯗꯣꯏꯅ ꯈꯟꯕꯒꯤꯀꯣ ꯑꯩ ₹6,000 ꯆꯜꯂꯦꯕ ꯑꯗꯨꯒ ꯑꯩꯅ ꯃꯥꯒꯤ ꯃꯌꯨꯝꯁꯦ ꯑꯩꯅ ꯑꯩꯒꯤꯁꯨ ꯏꯁꯥꯒꯤꯗꯃꯛꯇ ꯄ꯭ꯔꯃꯣꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯑꯩꯈꯣꯏ ꯌꯨꯇꯨꯕꯔꯒꯨꯝꯕꯁꯦ ꯑꯩꯅ ꯍꯥꯏꯖꯩꯌꯦꯕ ꯑꯩ ꯁꯨꯃꯥꯏꯅ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯃꯌꯨꯝꯗ ꯁꯥꯔꯤ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣ ꯄ꯭ꯔꯃꯣꯠ ꯇꯧꯕꯤꯌꯣꯅ ꯑꯩꯁꯨ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯅꯥꯗ ꯍꯥꯏꯒꯦ ꯀꯥꯏꯅ ꯇꯥꯏꯉꯣꯗ ꯑꯩꯅ ꯍꯥꯏꯔꯨꯕ ꯃꯇꯝꯁꯤꯗ ꯇꯥꯏꯉꯣꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯥꯏꯉꯣ ꯚꯤꯗꯤꯑꯣ ꯁꯨꯃꯥꯏꯅ ꯇꯧ ꯚꯤꯗꯤꯑꯣ ꯄ꯭ꯔꯃꯣꯠ ꯇꯧꯃꯤꯟꯅꯁꯤꯔꯥ ꯈꯣꯠꯃꯤꯟꯅꯁꯤꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯍꯥꯏ ꯃꯉꯣꯟꯗ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯃꯥꯅ ꯇꯧꯁꯤ ꯌꯥꯏꯅꯦ ꯑꯩꯅ ꯍꯥꯏ ꯇꯥꯏꯉꯣ ꯑꯩ ꯎꯅꯕ ꯈꯛꯇꯅꯤꯀꯣ ꯑꯗꯣ ꯇꯥꯏꯜꯁ ꯅꯨꯡ ꯊꯥꯕꯗ ꯑꯣꯏꯅ ꯇꯧꯁꯤꯗ ꯇꯥꯏꯉꯣ ꯌꯨꯝ ꯁꯥꯕꯁꯤꯗꯤ ꯇꯧꯒꯨꯝꯁꯦ ꯌꯨꯝ ꯁꯥꯕꯒꯤꯗꯤ ꯂꯤꯁꯤꯄ꯭ꯔꯤꯌꯥꯅ ꯇꯧꯖꯔꯁꯅꯨ ꯇꯥꯏꯜꯁ ꯅꯨꯡ ꯊꯥꯕꯁꯤꯗꯤ ꯑꯩꯈꯣꯏ ꯇꯧꯃꯤꯟꯅꯁꯤ ꯈꯣꯠꯃꯤꯟꯅꯁꯤ ꯋꯥꯔꯤ ꯁꯥꯕꯅꯤ ꯑꯗꯣ ꯃꯥꯅ ꯐꯣꯟ ꯇꯛ ꯇꯧꯔꯛꯑꯦ ꯀꯔꯟꯖꯤꯠꯅ ꯅꯪ ꯇꯥꯏꯉꯣ ꯋꯥꯔꯤ ꯁꯥꯟꯅꯩ ꯀꯩꯒꯤ ꯃꯔꯝꯒꯤꯅꯣ ꯁꯤꯅꯦꯕ ꯃꯥ ꯍꯪꯉꯤꯁꯦ ꯑꯩꯉꯣꯟꯗꯀꯣ ꯅꯪ ꯑꯩꯈꯣꯏ ꯌꯨꯝꯗꯨꯒꯤ ꯅꯪ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯕꯤꯌꯨ ꯅꯪ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯣꯠꯅꯕ꯭ꯔꯥ ꯍꯣꯏ ꯁꯥꯟꯅꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯁꯦ ꯁꯤꯁꯦ ꯃꯤꯌꯥꯝ ꯃꯇꯦꯡ ꯄꯥꯡꯉ ꯁꯥꯕ ꯌꯨꯝꯅꯤ ꯁꯤꯅꯦ ꯃꯥ ꯍꯥꯏꯁꯦ ꯑꯗꯨꯅ ꯅꯪ ꯚꯤꯗꯤꯑꯣ ꯅꯝꯕ ꯌꯥꯔꯣꯏ ꯈꯣꯠꯄ ꯌꯥꯔꯣꯏ ꯃꯥ ꯊꯤꯡꯉꯛꯈꯤꯕ ꯑꯩꯈꯣꯏꯁꯦ ꯈꯟꯅꯔ ꯂꯥꯛꯈ꯭ꯔꯦ ꯑꯩꯗꯤ ꯃꯥꯒꯤ ꯐꯣꯟ ꯁꯨꯡꯄꯥꯏ ꯄꯥꯏꯗ꯭ꯔꯦꯕ ꯈꯤꯇꯪꯗ ₹20,000-30,000 ꯑꯩꯁꯨ ꯌꯨꯝꯗ ꯂꯦꯝꯖꯔꯅꯤ ꯃꯤꯒꯤ ꯊꯥꯛꯄ ꯂꯣꯏꯔꯒꯁꯨ ꯈꯜꯂꯒ ꯃꯇꯥꯡꯁꯤꯗ ꯏꯆꯥꯒꯤ ꯁꯅꯥ ꯀꯥꯏꯕ ꯌꯥꯎꯕ꯭ꯔꯥ ꯄꯩꯁꯥ ꯄꯤ ꯉꯝꯗꯅ ꯀꯥꯏꯔꯤꯅꯦꯕꯅꯦ ꯀꯅꯥꯒꯤ ꯄꯩꯁꯥ ꯄꯤ ꯉꯝꯗꯕꯒꯤ ꯁꯤ ꯃꯥꯒꯤ ꯄꯤꯗ꯭ꯔꯤꯅꯦ ꯁꯤ ꯗꯥꯅꯧꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯩ ꯄꯤꯗ꯭ꯔꯤ ꯍꯧꯖꯤꯛꯁꯨ ꯃꯥꯒꯤ ꯄꯤꯗ꯭ꯔꯤ ꯀꯌꯥꯝ ꯆꯥꯎꯕ ꯁꯅꯥꯅꯣ ꯀꯥꯏꯔꯤꯁꯦ ꯑꯗꯨꯒ ꯏꯆꯥ ꯅꯨꯄꯥꯁꯦ ꯁꯟ 1.5 ꯌꯥꯟꯖꯕ ꯍꯥꯏꯇꯥꯔꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯏꯆꯥ ꯅꯨꯄꯥ ꯆꯍꯤ 9 9 ꯁꯨꯕ ꯑꯉꯥꯡꯗꯨꯒꯤ ꯂꯧꯊꯣꯛ ꯃꯅꯥ ꯆꯞꯊꯠꯂ ꯂꯧꯊꯣꯛꯑꯒ ꯀꯥꯏꯔꯒ ꯄꯤꯔꯤ ꯃꯣꯏ ꯄꯩꯁꯥ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯤꯒꯤꯗꯤ ꯄꯤꯗ ꯌꯥꯗꯦ ꯀꯣ ꯑꯗꯨꯕꯨ ꯈꯔ ꯋꯥꯠꯂꯤ ꯃꯣꯏ ꯀꯔꯤꯝꯇ ꯍꯥꯏꯗꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ₹20,000 ꯆꯪꯉꯤꯅꯦ ꯆꯥꯕꯗ ꯑꯗꯨ ₹5,000 ꯈꯛꯇ ꯂꯦꯝꯗ꯭ꯔꯣ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔ ꯁꯨꯈꯤꯕ ꯊꯕꯛꯇꯣ ꯇꯥꯡ 18ꯒꯤ ꯐꯦꯁꯕꯨꯛ ꯄꯣꯁꯇꯨꯅ ꯑꯥ ꯑꯣꯖꯥ ꯊꯣꯏꯉꯥꯝꯕꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯀꯌా ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯈꯤ ꯀꯔꯤ ꯀꯔꯤ ꯑꯍꯣꯡꯕꯅꯣ ꯂꯥꯛꯏꯁꯦ ꯁꯤꯗꯤ ꯑꯩ ꯍꯧꯖꯤꯛ ꯊꯕꯛꯃꯐꯝꯁꯦ ꯌꯥꯝꯗ꯭ꯔꯕꯗ 4-5ꯗꯤ ꯑꯗꯨꯝ ꯁꯨꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯊꯕꯛ ꯂꯣꯏ ꯂꯦꯞꯄꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯂꯦꯞꯄꯦ ꯍꯥꯏꯁꯦ ꯏꯁꯥꯅ ꯂꯦꯞꯄꯤꯔꯥ ꯊꯕꯛ ꯃꯐꯝꯗꯨꯒꯤ ꯃꯄꯨꯗꯨꯅ ꯂꯦꯞꯍꯜꯂꯤꯔꯥ ꯏꯁꯥꯅꯁꯨ ꯂꯦꯞꯄꯦ ꯏꯀꯥꯏꯕꯗꯒꯤꯀꯣ ꯊꯕꯛ ꯃꯐꯝ ꯃꯄꯨꯅꯁꯨ ꯂꯦꯞꯍꯜꯂꯦ ꯑꯗꯨꯝ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯆꯃꯝꯅꯕ ꯑꯃ ꯍꯧꯖꯤꯛ ꯊꯣꯛꯄꯗ ꯑꯩꯗꯤ ꯗꯞ ꯅꯨꯡ ꯃꯌꯥꯝ ꯇꯧꯔꯛꯑꯦ ꯂꯤꯁꯤꯄ꯭ꯔꯤꯌꯥꯒꯤ ꯐ꯭ꯔꯦꯟꯅꯁꯨ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯩꯉꯣꯟꯗ ꯀꯣ ꯅꯪ ꯇꯧꯔꯤꯗꯨ ꯀꯩꯅꯣ ꯅꯪ ꯌꯥꯝ ꯐꯠꯇꯕ ꯃꯤꯔ ꯅꯪ ꯑꯗꯨ ꯇꯧꯕ ꯗꯞ ꯅꯨꯡ ꯃꯌꯥꯝ ꯇꯧꯔꯛꯑꯦ ꯑꯗꯒꯤ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗꯕ ꯆꯠꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕꯀꯣ ꯍꯦꯛ ꯎꯕꯗ ꯍꯥꯠꯇꯣꯛꯄ ꯀꯃꯦꯟꯗꯕꯨ ꯄꯥꯕꯐꯥꯎꯗ ꯑꯩꯗꯤ ꯆꯥꯛꯄꯨ ꯆꯥꯕ ꯌꯥꯗꯦꯕ ꯑꯩ ꯅꯨꯄꯤ ꯍꯧꯖꯤꯛꯐꯥꯎꯀꯣ ꯃꯥ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯔꯦ ꯏꯁꯥꯁꯨ ꯗꯤꯄ꯭ꯔꯦꯁꯟ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩ ꯑꯌꯨꯛꯇ ꯊꯣꯛꯄꯗꯤ ꯉꯝꯗ꯭ꯔꯦꯕ ꯅꯨꯡꯗꯥꯡꯒꯨꯝꯕ ꯊꯣꯛꯑꯀꯥꯟꯗ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯋꯦ ꯑꯩꯅ ꯄꯨꯂꯤꯁꯅ ꯑꯃꯨꯛꯇ ꯀꯝꯄ꯭ꯂꯦꯟꯁꯦ ꯂꯧ ꯌꯥꯗꯕꯤꯅꯦꯕ ꯇꯧꯔꯤꯁꯦ ꯂꯣꯒꯤ ꯃꯇꯦꯡ ꯇꯧꯔꯣ ꯈꯣꯠꯂꯣ ꯀꯩꯅꯣꯗ ꯇꯧꯕꯤꯌꯨ ꯈꯣꯠꯄꯤꯌꯨꯒ ꯇꯧꯔꯛꯄꯤꯅꯦꯕ ꯑꯗꯣ
ꯈꯪꯗꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯁꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯂꯩꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗꯕꯨ ꯇꯤꯟ ꯁꯤꯠꯅꯩ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯨꯔꯥꯟꯕ ꯃꯀꯣꯛꯅꯦꯅ ꯈꯟꯅꯩꯌꯦꯕ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯔꯤꯕ ꯈꯨꯡꯒꯪꯁꯤꯗꯕꯨꯛꯇ ꯃꯤꯅ ꯈꯟꯕꯤꯌꯦꯕ ꯑꯩꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯆꯤꯟꯊꯤꯕ ꯅꯨꯄꯥꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯣꯛꯇꯕ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯎꯁꯟꯅꯕ ꯅꯨꯄꯥꯅꯤ ꯑꯗꯨꯃꯥꯏꯅ ꯁꯟꯗꯣꯛꯄꯤꯔꯛꯑꯦꯕ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯍꯦꯟꯅ ꯑꯃꯨꯛꯀꯣ ꯇꯥꯡ ꯑꯩꯒꯨꯝꯕ ꯀꯩꯁꯨ 28ꯒꯤ ꯄꯣꯁꯁꯤꯗꯒꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯌꯦꯡꯉꯨꯗꯅ ꯑꯗꯨ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯒꯨꯝꯕ ꯀꯩꯁꯨ ꯂꯩꯇꯕ ꯌꯨꯝꯐꯝꯕꯨ ꯂꯩꯇꯕ ꯑꯩꯅ ꯀꯅꯥꯁꯨ ꯂꯩꯇꯕ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯀꯔꯝꯍꯥꯏꯅ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯍꯥꯏꯕ ꯑꯉꯥꯡꯁꯤꯗꯒꯤ ꯑꯩꯅ ꯀꯔꯝꯍꯥꯏꯅ ꯂꯨꯄꯥ ꯂꯥꯛ 3 ꯂꯧꯔꯒ ꯑꯩꯅ ꯆꯦꯟꯗꯣꯏꯅꯣ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕ ꯑꯩꯉꯣꯟꯗ ꯍꯪꯅꯤꯡꯉꯤꯕ ꯀꯣꯏꯁꯟ ꯃꯤꯌꯥꯝꯗꯀꯣ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯁꯨꯖꯕꯗꯣ ꯂꯧꯖꯔ ꯂꯥꯛꯄꯅꯤ ꯑꯗꯨꯁꯨ ꯌꯥꯝ ꯇꯥꯅ ꯌꯥꯝ ꯍꯟꯊꯅ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯣꯏꯗꯤ ꯀꯩꯁꯨ ꯂꯩꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯅ ꯈꯜꯂꯒ ꯀꯔꯅꯖꯤꯠ ꯍꯥꯏꯕ ꯃꯄꯥꯁꯤꯅꯀꯣ ꯀꯩꯁꯨ ꯂꯩꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯈꯣꯏꯗ ꯑꯗꯨꯃꯥꯏꯅ ꯇꯣꯔꯆꯔ ꯇꯧꯔꯒ ꯄꯤꯔꯛꯑꯀꯥꯟꯗ ꯑꯩ ꯑꯗꯨꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯧ ꯂꯥꯛꯈꯤꯕ ꯁꯥꯎꯔꯁꯨ ꯃꯤ ꯃꯌꯥꯝꯁꯤꯒꯤ ꯄꯩꯁꯥ ꯄꯤꯕ ꯉꯝꯃꯒꯗꯤꯅꯀꯣ ꯑꯩ ꯇꯧꯔꯒ ꯏꯆꯥꯅꯨꯄꯥꯒꯤ ꯁꯅꯥ ꯀꯥꯏꯔꯒ ꯑꯩ ꯄꯤꯌꯦꯕ ꯃꯣꯏ ꯄꯩꯁꯥꯐꯥꯎ ꯑꯗꯨꯐꯥꯎꯗ ꯃꯉꯣꯟꯗ ꯍꯥꯏꯗ꯭ꯔꯁꯨ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨꯗ ꯑꯩꯅ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯄꯗ ꯀꯩꯗꯧ ꯄꯥꯏꯗꯣꯏꯅꯣ ꯑꯩꯅ ꯃꯥꯏ ꯐꯣꯟ ꯃꯆꯥꯅꯨꯄꯤꯁꯦ ꯃꯥꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯗꯤ ꯁꯤꯖꯤꯟꯅꯕꯤꯒꯅꯣꯅ ꯍꯥꯏꯅꯤꯡꯉꯦ ꯑꯩꯅ ꯀꯔꯅꯖꯤꯠꯇ ꯑꯩ ꯁꯪꯒ ꯂꯩꯕ ꯅꯠꯇꯦꯕ ꯃꯣꯏꯗꯤ ꯁꯪꯒ ꯂꯩꯕ ꯃꯤꯅꯦꯕ ꯑꯩꯈꯣꯏꯗꯤ ꯂꯩꯕ ꯅꯠꯇꯦꯕ ꯃꯥ ꯍꯧꯖꯤꯛ ꯀꯩꯗꯧꯔꯛꯇꯣꯏꯅꯣ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯗ꯭ꯔꯤꯕ ꯑꯩꯈꯣꯏꯅ ꯁꯤꯁꯦ ꯊꯥꯒꯠꯂꯨꯕ ꯃꯇꯝꯗ ꯁꯤꯁꯦ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯐꯦꯁꯕꯨꯛ ꯊꯥꯒꯠꯇꯕꯅꯦꯕ ꯁꯤꯒꯤ 28ꯒꯤ ꯐꯦꯁꯕꯨꯛ ꯄꯣꯁꯁꯦ ꯊꯥꯒꯠꯂꯦ ꯍꯥꯏꯕꯁꯦ ꯀꯃꯥꯏꯅ ꯈꯪꯉꯛꯀꯦ ꯁꯤꯁꯦ ꯃꯥꯅ ꯍꯥꯟꯅ ꯎꯠꯂꯛꯏ ꯇꯛ ꯂꯥꯎꯅ ꯑꯩꯉꯣꯟꯗ ꯑꯩ ꯊꯃꯣꯏ ꯀꯌꯥꯝ ꯀꯥꯏꯔꯝꯒꯅꯤ ꯑꯩ ꯊꯕꯛ ꯄꯨꯔꯥ ꯂꯦꯞꯄꯅꯦꯕ ꯑꯗꯨꯗꯩ ꯑꯗꯨ ꯊꯕꯛ ꯃꯐꯝ ꯑꯃꯅꯗꯤ ꯀꯧꯕꯤꯌꯦ ꯍꯧꯖꯤꯛꯀꯣ ꯈꯦꯔꯒꯥꯎꯒꯤ ꯑꯗꯨꯅꯗꯤ ꯀꯧꯕꯤꯌꯦ ꯃꯥꯅ ꯈꯪꯕꯤ ꯌꯥꯝꯅ ꯗꯥꯊꯣꯏ ꯅꯪ ꯂꯥꯜꯂꯝꯗꯧ ꯃꯥꯟꯗꯦꯅ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯁꯨꯔꯤꯕ ꯊꯕꯛ ꯈꯨꯠꯁꯨꯁꯦ ꯃꯣꯏ ꯌꯥꯝ ꯍꯔꯥꯎꯋꯦꯕ ꯑꯩꯈꯣꯏ ꯃꯤꯒꯤ ꯌꯨꯝꯕꯨ ꯄꯦꯟꯅꯕ ꯊꯕꯛ ꯁꯨꯕꯅꯦꯕ ꯑꯩꯈꯣꯏꯅ ꯌꯨꯝꯕꯨ ꯑꯃꯅ ꯍꯦꯛ ꯌꯥꯗꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯊꯕꯛ ꯇꯠꯇꯣꯏꯅꯦꯕ ꯁꯤ ꯊꯕꯛꯁꯤꯗꯤ ꯌꯨꯝꯕꯨ ꯑꯃꯅ ꯆꯤꯟ ꯑꯃ ꯍꯦꯛ ꯍꯥꯏꯗꯣꯛꯈꯤ ꯑꯩꯈꯣꯏꯗꯤ ꯕꯥꯇꯣꯟ ꯇꯧꯕꯒꯨꯝꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯥꯅ ꯍꯧꯖꯤꯛ ꯁꯟꯇꯣꯔꯛꯏꯕ ꯋꯥꯁꯤꯗꯤ ꯑꯩꯗꯤ ꯄꯨꯔꯥ ꯊꯕꯛ ꯃꯥꯒꯤ ꯂꯥꯏꯐ ꯂꯥꯏꯟꯁꯦ ꯂꯣꯏ ꯊꯥꯗꯠꯇ꯭ꯔꯥ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯄꯣꯁꯇꯔ ꯊꯦꯠꯈꯤꯕ ꯑꯃꯈꯛꯁꯨ ꯑꯩꯈꯣꯏꯅ ꯐꯣꯇꯣꯗ ꯎꯖꯈꯤ ꯑꯗꯨꯅ ꯀꯔꯝꯕ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯊꯦꯠꯄꯅꯣ ꯀꯅꯥꯅ ꯊꯦꯠꯄꯅꯣ ꯁꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯊꯦꯠꯄꯅꯤ ꯀꯅꯥꯅ ꯊꯦꯠꯄꯅꯣ ꯑꯁꯨꯝꯕ ꯀꯃꯤꯇꯤꯅ ꯊꯦꯠꯄꯖꯥꯠꯅꯤ ꯀꯔꯤ ꯍꯥꯏꯅꯅꯣ ꯊꯦꯠꯂꯤꯁꯦ ꯍꯧꯖꯤꯛꯀꯤ ꯄꯣꯁꯇꯔꯁꯦ ꯍꯧꯖꯤꯛ ꯂꯤꯁꯤꯄ꯭ꯔꯤꯌꯥꯅ ꯊꯥꯒꯠꯂꯤꯕ ꯄꯣꯁꯁꯦ ꯁꯤꯁꯦ ꯖꯦꯔꯣꯛꯁ ꯇꯧꯊꯣꯛꯑꯦꯗꯅ ꯄꯦꯄꯔꯗ ꯑꯗꯨꯒ ꯊꯦꯠꯂꯤꯅꯦ ꯍꯦꯛꯇ ꯑꯣꯐꯤꯁ ꯃꯃꯥꯡꯗ ꯑꯉꯥꯡ ꯑꯅꯤꯁꯨ ꯂꯩꯀꯣ ꯑꯣꯖꯥ ꯊꯣꯏꯉꯥꯝꯕꯁꯦ ꯑꯥ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯃꯈꯣꯏꯗꯗꯤ ꯀꯔꯤ ꯃꯃꯤ ꯇꯥꯏ ꯊꯧꯗꯣꯛꯁꯤꯒꯦ ꯑꯩ ꯃꯃꯤꯁꯦ ꯀꯔꯝ ꯁꯥꯟꯅꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯆꯠꯄ ꯃꯇꯝꯗ ꯑꯆꯥꯄꯣꯠ ꯂꯩꯕ ꯃꯇꯝꯗꯨꯗ ꯃꯤꯅ ꯉꯥꯡꯅꯕ ꯊꯥꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯁꯥꯎꯟꯁꯤꯅ ꯁꯥꯏꯁꯤꯗꯅꯤ ꯁꯥꯟꯅꯔꯤꯁꯦ ꯑꯉꯥꯡꯈꯩꯅ ꯍꯥꯟꯅꯗꯤ ꯑꯁꯣꯝ ꯆꯠꯂꯒꯀꯣ ꯀꯃꯤꯇꯤ ꯁꯥꯏ ꯑꯗꯨꯗ ꯁꯥꯟꯅꯕ ꯑꯉꯥꯡꯈꯩꯗꯣ ꯁꯥꯟꯅ ꯐꯪꯗꯦ ꯁꯤꯗ ꯁꯥꯟꯅꯩ ꯑꯉꯥꯡꯗꯨꯗꯤ ꯀꯔꯤꯝ ꯈꯪꯕ ꯅꯠꯇꯦꯗꯅꯀꯣ ꯏꯟꯁꯦꯛꯁ ꯌꯦꯡꯕꯅꯤ ꯑꯗꯣ ꯑꯩꯗꯤ ꯀꯩ ꯑꯣꯏꯅꯤ ꯑꯩ ꯕꯖꯥꯔ ꯊꯣꯛꯄꯗ ꯃꯥꯛꯁ ꯎꯞꯄ ꯆꯠꯂꯦ ꯑꯗꯨ ꯊꯕꯛ ꯄꯣꯛꯇ ꯑꯩ ꯅꯨꯡꯊꯪ ꯆꯠꯂꯒ ꯑꯣꯏꯅ ꯁꯨꯒꯦ ꯈꯜꯂꯦꯕ ꯏꯆꯥꯒꯤ ꯍꯧꯖꯤꯛ ꯑꯦꯗꯃꯤꯁꯟ ꯇꯧꯅꯕ ꯄꯩꯁꯥꯕꯨ ꯂꯩꯇꯦꯕ ꯊꯕꯛꯇꯣ ꯂꯣꯏ ꯂꯦꯞꯄꯕꯅꯤꯅ ꯍꯧꯖꯤꯛꯀꯣ ꯕꯥꯏ ꯅ꯭ꯌꯨ ꯏꯌꯔꯁꯦ ꯕꯥꯏ ꯅ꯭ꯌꯨ ꯏꯌꯔꯗ ꯂꯧꯒꯗꯧꯕ ꯄꯩꯁꯥꯁꯦ ꯕꯥꯏ ꯍꯥꯏꯕꯁꯤꯗ ꯄꯩꯁꯥ ꯂꯣꯏ ꯂꯧꯅꯒꯗꯧꯕ ꯉꯥꯛꯇꯅꯦꯕ ꯊꯕꯛ ꯁꯨꯕꯁꯦ ꯁꯤꯐꯥꯎꯗ ꯂꯧꯊꯣꯛꯄ ꯉꯝꯗ ꯂꯩꯌꯦꯕ ꯑꯩ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯁꯨ ꯃꯤꯑꯣꯏꯕ ꯑꯃꯅꯤꯅ ꯑꯩ ꯆꯥꯛ ꯆꯥꯔꯤꯕꯅꯤ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯤꯕꯅꯤꯅꯀꯣ ꯂꯤꯁꯤꯄ꯭ꯔꯤꯌꯥꯁꯦ ꯃꯄꯥꯁꯤꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯁꯤꯗ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯃꯥ ꯀꯔꯤꯝ ꯈꯪꯉꯝꯃꯣꯏꯕ ꯃꯥꯒ ꯑꯩ ꯅꯣꯡꯃ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯂꯩꯕ ꯅꯠꯇꯦ ꯃꯥꯗꯤ ꯃꯤ ꯌꯥꯝꯅ ꯈꯪꯗꯕ ꯑꯉꯥꯡ ꯑꯃꯁꯨ ꯑꯣꯏꯔꯦꯀꯣ ꯑꯗꯨꯗꯨꯅ ꯃꯥꯅ ꯍꯥꯏꯕꯗ ꯂꯣꯏ ꯆꯨꯝꯕꯣꯏ ꯈꯜꯂꯦꯕ ꯃꯤ ꯃꯌꯥꯝꯁꯤꯅ ꯑꯗꯨꯕꯨ ꯃꯄꯥꯅ ꯇꯧꯕꯁꯤ ꯃꯥ ꯀꯔꯤꯝ ꯈꯪꯗꯦꯕ ꯃꯄꯥꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃ ꯑꯣꯏꯕꯒꯨꯝꯕ ꯆꯞ ꯃꯥꯟꯅꯔꯦ ꯑꯩꯉꯣꯟꯗꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯄꯨꯔꯥ ꯂꯣꯏꯔꯕꯅꯤ ꯈꯨꯟꯅꯥꯏꯁꯤꯅ ꯂꯦꯞꯄꯒ ꯂꯩꯔꯤꯕꯁꯦ ꯂꯧꯃꯤ ꯁꯤꯟꯃꯤꯒꯤ ꯃꯄꯥꯟꯅꯅꯤ ꯑꯗꯨꯒ ꯂꯧꯃꯤ ꯁꯤꯟꯃꯤꯕꯨ ꯇꯨꯍꯠꯄꯁꯤꯅ ꯈꯨꯟꯅꯥꯏꯁꯤꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅꯁꯨ ꯂꯥꯛꯏ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯐꯦꯁꯕꯨꯛ ꯄꯣꯁ ꯑꯗꯨꯗ ꯃꯌꯥꯝꯅ ꯃꯃꯤꯠ ꯎꯏꯁꯜꯂꯀꯥꯟꯗ ꯊꯥꯖꯅꯈꯤꯕꯗꯣ ꯑꯗꯨꯁꯨ ꯈꯨꯟꯅꯥꯏꯁꯤꯒꯤ ꯌꯥꯝꯅ ꯑꯀꯤꯕ ꯁꯛꯂꯣꯟ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣꯝꯒꯤ ꯋꯥꯐꯝꯗꯣ ꯑꯩꯈꯣꯏꯅ ꯊꯥꯖꯗꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯤ ꯅꯠꯇꯦ ꯑꯗꯣ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯥꯡꯉꯨꯖꯝ ꯍꯥꯏꯔꯤꯕ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟ ꯑꯁꯤ ꯃꯥꯅꯕꯨ ꯄꯥꯏꯔꯁꯨ ꯃꯥꯒꯤ ꯃꯄꯥꯕꯨꯡꯅꯕꯨ ꯄꯥꯏꯔꯁꯨ ꯀꯃꯦꯟꯇ ꯂꯥꯛꯄ ꯋꯥꯐꯝ ꯑꯃꯅꯤ ꯈꯛꯇꯪ ꯂꯧꯈꯠꯆꯒꯦ ꯍꯣꯏ ꯌꯥꯏ ꯃꯌꯥꯝꯗ ꯍꯦꯟꯅ ꯁꯤꯅ ꯑꯆꯨꯝ ꯑꯔꯥꯟ ꯈꯟꯗꯣꯛꯄ ꯉꯝꯕꯗ ꯃꯌꯥꯝꯗ ꯍꯦꯟꯅꯁꯨ ꯁꯤꯅ ꯃꯇꯦꯡ ꯑꯣꯏꯖꯁꯅꯨ ꯍꯣꯏ ꯁꯤꯕꯥꯗꯠꯇ ꯂꯥꯏꯁ꯭ꯔꯝ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅ ꯑꯁꯨꯝꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯦ
Pabakchao ikhaidagini mamingna thoingamba kaubane sarnemna ningombamni magi nupina Moirangdagini khwaidagi machinthiba oida padaba ngangba mine mapunsigi achumba amata ngangjaraktraba minina thengnaradi paudi pijarakena sibada talaisram hariba miojina dombo yam khangna haireba kanano mahakse mase akhoi lakaidagi ni hangang ni Darmen gi masanupa ni mai mama na ibem sa kawe ma jai na no phugi ba ko kari ma jai nupi thidri matam da ado aisu thidri matam da nupi ko ma angang ni na yu ga kha thak phairak pa matam doi ba ni ma akhoi football yeng bani turbung da aina phugi da gi ma jai ngon NT ne lai gi bani me ba si di NT bu lai ra ga di ai asoibam ma to matam da dum comment section dum pira kan heba ado aina viral chat le baisu Licypriya gi automsana gi kena to matam dai tai sa boda upi na ko pin to bi ado di moi comment pi de ba si NT leina bani na moi pi da ine do makhata na piragliba comment singje apaba khoida phawo tujungba phawe hato khraji loishin khraji paratambi raji si gamari leina na mayam wahang mayam hangnare aduga pakhumju moi masen pangpira pinare aduda sumaina akhangba mi kharana yamna akanba wahai sijinarakpanina mayamna ju hena thajabagi mongda ju haye aduda adugi matung duda maning duda leiriba intention dudi mayam usanda ba haitare toingamba mafamji da ju leminari ba singdagi ju lanjen minara iba singdagi ju thajadabagi adugumba mawong kaya ma urabanina maduna maram orakanda angang piba angang duda pawo mami tarakpajida toingambagi makha taba steps sidi kari oigani Miam da chumi lali hai basim di ai phungtuk ning heba ko ma je lali hai basim di ai tasengna masano bi ji man khulai sin nei hai basim di taseng ai phungtuk ning moi di phukon pangan bani moi di paisa nam thi pai ba mi ni moi oi da ka mas to graba ngam ba mi ngata ne moi di Karnajit hai ba nu pa si di jelo kya changna na khotna ko ya mani de mai history puthora di ma am na ina puthora di ma par yam tarakani vichar tawba ngamba singi thongda haidi police jangure loda chatlo logi thong loina tawbiro na haire cyber crime da ju chatle adugo badum suggestion do bibire tan thorak padi na taba suggestion amadi makhoi gi ro da bibire itana ado mathangi khongthangje mayam hojik khangi bajina khangare ado thongamana Licypriya kangujamgi post tagi chatliba viral khuchatto adugi achum baga aran baje ne hena chat bajine heleba changchatta Sinataba social media gi haina ba khumna ba sinataba atopa step ti lebibra sopa step se hosiki oina di ai je court ka oina tawbagi amadi leye ko ai yam khandabane dum ka ya tare angang do yam sibai tare na ko akhodi minusi chele lara banina al modi minusi chen do sa gi ta to adu miwe bai bi ti ai je lami chapu ya ta banina yumna tum laibadi yadabnina ai upai mai tawraga tawge na tawrapdagi arke protection di mating lawjabani kunma panda pose thagale adugi matungda phone na wari sanare Karnajit ka Karnajit ka wari sanabajida haida ije stair khoire bim chekhaire adagi kari ba sat hore stair se loi thugaire bim ju khra soire adai sat loi yure ma haije ko adai di aina haire adudi yu di ai kadai den yu ai semja ge sinin hai je ko nana ga yu sem ta ga di ai kun ma panda pose thagale dana tang kya dan wari sanai jina kun ma panda sanai ne dum kun ma panda dum sanai dum dam sanai ni posi gi matang da di wari sana de posi matang wari sana mata ma posi wari pal fu ya de adudi Licypriya dai phone torok an ba yai sini ma ai mystery thai jina tang kya da tang kun tha do ma tha tang kun tha tha nung ala tha adudi tang kun ma panda Facebook post se thagale adagi oja thoingamba ga Karnajit ka wari sanare adagi oja thoingamba na haibadagi oja amuk head mystery amoina mafam du de yengjan ba chatle habini tang kunthra da pung kaya da yaubi mafam du de yaurura kanda mafam du de yaura kanda kari thengnabi moi ji thabak to khoina ka khala kha istia ko bim gi no tari do si re khoi homna tali si ma tung sobe da yarom de mat sa ka no gi phamad si ba khadang kuloi wat pa gi
ꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯤꯚꯤꯡ ꯄꯣꯁꯇꯣ ꯍꯥꯞꯐꯝꯗꯕꯒꯤ ꯑꯗꯨ ꯈꯛꯀꯤ ꯃꯣꯏꯅ ꯑꯩꯈꯣꯏ ꯁꯤꯗ ꯍꯥꯏꯕꯅꯦꯕ ꯑꯗꯨꯗꯤ ꯉꯁꯥꯏ ꯁꯥꯗꯤꯌꯨꯕ ꯑꯗꯒꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯌꯔ ꯁꯤꯗꯣꯛꯄ ꯈꯣꯠꯇꯣꯛꯄ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯏꯁꯇꯤꯌꯔꯁꯨ ꯀꯔꯤꯝ ꯁꯣꯏꯕ ꯂꯩꯇꯦ ꯏꯁꯇꯤꯌꯔꯒꯤꯗ ꯃꯣꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯏꯁꯇꯦꯞꯇꯣ ꯈꯤꯇꯪ ꯇꯦꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯇꯦꯞ ꯈꯤꯇꯪ ꯇꯦꯟꯕ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯏꯟꯆꯤ 6 ꯊꯝꯗꯧꯗꯣ ꯑꯩꯈꯣꯏꯅ ꯏꯁꯇꯦꯞꯇꯣ ꯈꯤꯇꯪ 9ꯗ ꯋꯥꯡꯍꯜꯂꯝꯕ ꯑꯗꯨ ꯈꯛꯀꯤ ꯃꯣꯏꯅ ꯏꯁꯇꯦꯞꯇꯣ ꯋꯥꯡꯉꯤ ꯍꯥꯏꯕꯅꯤ ꯁꯨꯔꯤꯕ ꯊꯕꯛꯁꯦ ꯁꯤ ꯃꯇꯝ ꯀꯌꯥꯝ ꯆꯪꯒꯤ ꯅꯨꯃꯤꯠ 4ꯅꯤ ꯆꯪꯈꯤ ꯅꯨꯃꯤꯠ 4ꯅꯤ ꯍꯣꯏ ꯑꯗꯨꯗꯤ ꯕꯥꯏ ꯕꯥꯏ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯁꯨꯇꯤ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯂꯩꯇꯦ ꯑꯗꯨꯝ ꯑꯗꯨꯝ ꯁꯨꯖꯜꯂꯦ ꯍꯧꯖꯤꯛ ꯃꯣꯏꯅ ꯊꯥꯒꯠꯂꯛꯏꯕ ꯄꯣꯠꯁꯤꯗꯤ ꯌꯥꯝꯅ ꯇꯥꯏꯌꯣꯟꯅꯕ ꯃꯑꯣꯡꯗ ꯊꯥꯒꯠꯂꯦ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯑꯣꯏꯅ ꯊꯥꯒꯠꯂꯦ ꯍꯥꯏꯕꯗꯤ ꯊꯕꯛꯇꯨ ꯁꯣꯝ ꯅꯥꯀꯟꯗ ꯊꯕꯛ ꯁꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇꯨ ꯈꯤꯇꯪ ꯋꯥꯠꯄꯗꯣ ꯑꯗꯨꯒꯤ ꯍꯥꯏꯕꯤꯔꯛꯀꯗꯕꯒꯤ ꯃꯍꯨꯠꯇ ꯃꯣꯏꯅ ꯁꯣꯝ ꯅꯥꯀꯟꯗ ꯄꯩꯁꯥ ꯂꯧꯊꯣꯛꯈ꯭ꯔꯦ ꯂꯤꯔꯤꯞ ꯀꯦꯝꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔ ꯈꯣꯠꯂꯒꯅ ꯍꯥꯏꯕꯗꯨꯗꯤ ꯃꯌꯥꯝꯅꯗꯤ ꯂꯣꯏ ꯁꯦꯠ ꯀꯥꯏꯔꯦ ꯃꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯅ ꯃꯥꯡꯉꯦ ꯁꯦꯡꯅ ꯍꯥꯏꯕꯗ ꯃꯥꯁꯦ ꯍꯥꯠꯇꯣꯛꯄꯒꯨꯝꯕꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯃꯌꯥꯝ ꯂꯩ ꯏꯖꯠ ꯗꯥꯕꯤ ꯑꯃ ꯀꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯇꯧꯁꯤꯔ ꯇꯧꯔꯣꯏꯁꯤꯔ ꯍꯥꯏꯕꯗꯨ ꯈꯪꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯊꯕꯛꯇꯨꯕꯨꯗꯤ ꯑꯩ ꯏꯁꯥ ꯌꯥꯎꯅ ꯇꯧꯔꯒ ꯃꯣꯏꯒꯤ ꯑꯋꯥꯠꯄꯗꯨ ꯂꯣꯏ ꯂꯣꯏꯁꯤꯜꯂꯝꯃꯦ ꯑꯩꯈꯣꯏ ꯉꯔꯥꯡꯁꯦ ꯍꯜꯂꯛꯑꯦꯀꯣ ꯃꯥꯅ ꯍꯥꯏꯔꯤꯕ ꯄꯣꯠꯇꯣ ꯍꯥꯏꯗꯕꯤꯗ ꯇꯣꯉꯥꯟꯕ ꯑꯃꯔꯣꯝꯗ ꯍꯥꯏꯈ꯭ꯔꯦꯕ ꯄꯨꯔꯥ ꯃꯤꯗꯣ ꯌꯣꯟꯊꯣꯛꯑꯒ ꯍꯥꯠꯇꯣꯛꯄꯒꯤ ꯐꯤꯕꯝꯗ ꯍꯥꯏꯈ꯭ꯔꯦ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯣꯠꯁꯤꯗꯤ ꯁꯤꯗꯤ ꯊꯕꯛ ꯁꯨꯕꯒꯤ ꯄꯩꯁꯥ ꯂꯧꯖꯕꯅꯦꯕ ꯑꯩꯈꯣꯏꯅ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯦꯟꯅꯔꯒ ꯍꯥꯏꯗꯤ ꯃꯥꯒꯤ ꯁꯤꯗꯒꯤ ꯅꯝꯕꯣꯟꯗꯒꯤꯁꯨ ꯃꯌꯥꯝ ꯃꯤ ꯌꯥꯎꯔꯤꯀꯣ ꯑꯗꯨꯗ ꯃꯣꯏ ꯄꯩꯁꯥ ꯄꯤꯊꯣꯛꯄꯒꯤꯗꯃꯛꯇ ꯄꯩꯁꯥꯗꯣ ꯂꯧꯖꯕꯅꯤ ꯂꯥꯟ ꯉꯥꯡꯕ ꯈꯣꯠꯄ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯆꯠꯂꯤ ꯑꯣꯏꯔꯁꯨ ꯃꯩꯇꯩ ꯃꯆꯥ ꯑꯃꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗ ꯊꯥꯖꯗꯕ ꯍꯥꯏꯇꯥꯔꯦ ꯂꯤꯁꯤꯄ꯭ꯔꯤꯌꯥꯒꯤ ꯌꯨꯝ ꯁꯥꯕꯁꯦ ꯑꯩꯁꯨ ꯆꯠꯆꯔꯨꯏ ꯆꯠꯆꯕꯁꯦ ꯍꯟꯗꯛ ꯄꯩꯁꯥꯁꯦ ꯁꯨꯃꯥꯏꯅ ꯂꯧꯅꯔꯒ ꯏꯌꯥꯝꯕꯒꯤ ꯄꯣꯁꯁꯦ ꯊꯥꯒꯠꯂꯦ ꯄꯣꯁ ꯊꯥꯒꯠꯄꯁꯦ ꯂꯨꯄꯥ 1,00,000 ꯂꯧꯊꯣꯛꯑꯒ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯅ ꯊꯥꯒꯠꯄꯁꯦ ꯑꯁꯤꯗꯤ ꯑꯔꯥꯟꯕꯅꯦ ꯍꯥꯏꯕꯗꯤ ꯏꯌꯥꯝꯕꯒꯤ ꯈꯨꯠꯁꯨꯃꯟꯗꯣ ꯂꯧꯖꯔꯒ ꯂꯥꯛꯆꯕꯅꯦꯕ ꯑꯗꯣ ꯑꯩꯁꯨ ꯆꯠꯂꯨꯏ ꯆꯠꯄꯗꯣ ꯉꯔꯥꯡ ꯅꯍꯥꯟ ꯆꯠꯂꯨꯕꯗꯣ ꯁꯣꯏꯕꯗꯣ ꯁꯦꯝꯕꯗꯣ ꯑꯩꯁꯨ ꯌꯥꯎꯖꯔꯦ ꯑꯩꯗꯤ ꯖꯨꯒꯥꯂꯤ ꯑꯣꯏꯅ ꯂꯩꯖꯕꯅꯦꯕ ꯍꯧꯖꯤꯛ ꯑꯩꯅ ꯂꯤꯁꯤꯄ꯭ꯔꯤꯌꯥꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯕ ꯃꯇꯝꯗ ꯀꯨꯀꯤꯅ ꯀꯩꯅꯣ ꯈꯟꯗꯣꯏꯁꯤ ꯁꯤ ꯃꯥꯒꯤ ꯊꯣꯠꯇ ꯈꯟꯒꯗꯧꯕꯅꯦꯕ ꯃꯥꯒꯤ ꯃꯄꯥꯁꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯀꯔꯖꯤꯟꯗ ꯈꯜꯂꯤꯁꯦ ꯑꯩꯁꯦ ꯍꯨꯏ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯕ ꯃꯥꯅ ꯑꯩꯁꯦ ꯏꯔꯥꯡ ꯃꯇꯨꯡꯗ ꯌꯨꯝ ꯁꯥꯕ ꯍꯥꯏꯁꯤꯕꯨ ꯄꯩꯁꯥ ꯍꯥꯟꯅ ꯆꯪꯉꯝꯕꯗꯒꯤ ꯍꯦꯟꯅ ꯊꯣꯏꯅ ꯆꯪꯕ ꯉꯥꯛꯇꯅꯦ ꯑꯗꯨꯒ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯤꯕ ꯀꯔꯅꯖꯤꯠ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯦ ꯃꯥꯗꯤ ꯑꯩꯈꯣꯏꯅ ꯈꯪꯖꯕꯗ ꯈꯣꯡꯒꯨꯟ ꯕꯥꯁꯤꯈꯣꯡꯗꯒꯤꯅꯦ ꯑꯗꯨꯒ ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯁꯥꯔꯤꯕ ꯌꯨꯝꯁꯤꯅ ꯈꯣꯡꯖꯣꯝ ꯃꯅꯥꯛꯇꯅꯤ ꯍꯥꯏꯕꯤꯔꯤꯗꯅ ꯈꯣꯡꯖꯣꯝ ꯁꯝꯔꯥꯝ ꯈꯣꯡꯖꯣꯝ ꯁꯝꯔꯥꯝꯗ ꯑꯗꯨꯗꯤ ꯃꯐꯝꯗꯨꯗ ꯏꯅꯧ ꯅꯧꯅ ꯃꯐꯝ ꯂꯩꯔꯒ ꯃꯐꯝꯗꯨꯗ ꯌꯨꯝ ꯑꯃ ꯁꯥꯒꯠꯂꯛꯏꯅꯦꯕ ꯑꯗꯨꯁꯨ ꯂꯦꯚꯦꯜ 2 ꯁꯥꯠ ꯍꯩꯕ ꯅꯠꯇ꯭रा ꯂꯦꯚꯦꯜ 2 ꯁꯥꯠ ꯍꯩꯕ ꯄꯩꯁꯥꯁꯨ ꯍꯥꯏꯐꯦꯠꯇꯤ ꯆꯪꯉꯝꯒꯅꯤ ꯑꯗꯨꯗꯤ ꯂꯝꯗꯨꯒ ꯀꯔꯤꯒ ꯂꯝꯗꯨꯁꯨ ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯀꯔꯣꯔꯃꯨꯛꯀꯤ ꯃꯌꯥꯅꯦꯕ ꯍꯧꯖꯤꯛ ꯏꯅꯧ ꯅꯧꯅ ꯃꯐꯝꯗꯨꯗ ꯁꯥꯒꯠꯂꯛꯏꯁꯦ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇꯒꯤ ꯈꯨꯗꯤꯡꯃꯛ ꯇꯥꯡꯈꯠꯂꯕ ꯃꯇꯝꯁꯤꯗ ꯀꯔꯣꯔ ꯑꯃꯒꯤ ꯃꯐꯝ ꯁꯥꯕ ꯍꯥꯏꯁꯤꯁꯨ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯌꯦ ꯃꯐꯝꯁꯦ ꯃꯤꯌꯥꯝꯒꯤ ꯁꯥꯔꯤꯅꯦ ꯍꯥꯏꯅꯗꯤ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯥꯡꯉꯨꯖꯝ ꯍꯥꯏꯔꯤꯕ ꯄꯣꯁ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯩꯌꯦꯕ ꯑꯗꯣꯝꯅ ꯁꯥꯕ ꯃꯇꯝꯗ ꯃꯤꯁꯇ꯭ꯔꯤꯅꯤꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯪꯕꯤꯔꯝꯒꯅꯤ ꯁꯥꯕꯒꯤ ꯁꯇ꯭ꯔꯛꯆꯔꯁꯦ ꯌꯨꯝ ꯑꯃꯒꯤ ꯃꯑꯣꯡꯗ ꯁꯥꯔꯤꯔꯥ ꯃꯥꯏ ꯁꯥꯔꯤꯕ ꯌꯨꯝꯗꯨꯗꯤ ꯃꯍꯣꯏ ꯃꯁꯥꯃꯛꯀꯤ ꯁꯥꯖꯔꯤꯅꯤ ꯇꯣꯏꯂꯦꯠ ꯑꯃ ꯁꯝꯃꯤꯀꯣ ꯃꯈꯥꯁꯤ ꯀꯩꯅꯣꯅꯤ ꯃꯥꯒꯤ ꯍꯣꯜꯅꯤ ꯃꯥꯒꯤ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯇꯧꯐꯝ ꯃꯊꯛꯁꯤꯅ ꯍꯧꯖꯤꯛ ꯍꯩꯔꯤꯕ ꯑꯩꯅ ꯍꯩꯔꯝꯕ ꯃꯊꯛꯁꯦ ꯁꯤꯅ ꯃꯣꯏꯒꯤ ꯔꯨꯝꯅꯦꯕ ꯃꯣꯏꯒꯤ ꯀꯥ ꯁꯤꯗꯩꯁꯤꯗ ꯕꯥꯠꯔꯨꯝ ꯑꯃ ꯇꯣꯏꯂꯦꯠ ꯑꯃ ꯃꯌꯥꯝꯒꯤ ꯂꯩꯐꯝ ꯑꯣꯏꯕ ꯌꯥꯔꯣꯏ ꯀꯩꯅꯣꯅꯤ ꯃꯥꯅ ꯁꯥꯔꯤꯕ ꯌꯨꯝꯗꯨꯗꯤ ꯃꯁꯥꯒꯤ ꯌꯨꯝꯅꯦꯕ ꯃꯁꯥꯅꯁꯨ ꯍꯥꯏꯖꯩ ꯄꯣꯏꯟ 5 ꯈꯛꯇꯅꯦꯕ ꯑꯣꯡꯂꯤ ꯄꯣꯏꯟ 5 ꯀꯣ ꯑꯗꯨꯒ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯈꯥꯒꯤ ꯒ꯭ꯔꯥꯎꯟ ꯍꯣꯜ ꯇꯧꯔꯤꯁꯤꯗꯤ ꯒ꯭ꯂꯥꯁꯅ ꯈꯥꯖꯤꯜꯂꯒ ꯀꯩꯅꯣ ꯇꯧꯕꯩꯅꯦ ꯃꯥꯒꯤ ꯃꯤꯇꯤꯡ ꯇꯧꯐꯝꯅꯦꯕ ꯃꯥꯒꯤ ꯑꯗꯨꯗ ꯃꯥꯅ ꯄꯤꯁ ꯁꯦꯟꯇꯔꯁꯨ ꯅꯠꯇꯦ ꯑꯉꯥꯡ ꯃꯌꯥꯝꯒꯤ ꯃꯌꯨꯝꯁꯨ ꯅꯠꯇꯦ ꯃꯥ ꯁꯥꯏꯗꯣ ꯃꯥꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯗꯦꯜꯂꯤꯗ ꯂꯩꯔ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯑꯒ ꯂꯩꯅꯕ ꯃꯌꯨꯝꯅꯦꯕ ꯃꯥ ꯁꯦꯝꯃꯤꯗꯣ ꯃꯣꯏꯗꯤ ꯕꯥꯁꯤꯈꯣꯡꯗꯁꯨ ꯌꯨꯝꯐꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯨꯝ ꯍꯥꯏꯕꯅꯦꯕ ꯀꯩꯅꯣ ꯂꯝ ꯊꯨꯝꯗ ꯌꯣꯟꯈ꯭ꯔꯕꯅꯤꯅ ꯑꯗꯨꯗꯨꯅ ꯑꯗꯨꯗ ꯂꯩꯅꯕꯅꯦꯕ ꯃꯣꯏ ꯁꯥꯔꯤꯕ ꯌꯨꯝꯗꯨꯗꯤ ꯃꯈꯣꯏ ꯃꯆꯤꯟꯅ ꯍꯥꯏꯈꯤꯕ꯭ꯔꯥ ꯁꯤ ꯋꯥꯁꯦ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯃꯆꯤꯟꯅ ꯍꯥꯏꯕꯅꯤ ꯃꯆꯤꯟꯅ ꯀꯃꯥꯏꯅ ꯍꯥꯏꯒꯦ ꯀꯅꯥꯒꯤ ꯌꯨꯝ ꯁꯥꯏꯁꯦ ꯍꯥꯏ ꯀꯥꯟꯗ ꯃꯥꯒꯤ ꯃꯌꯨꯝ ꯑꯩꯒ ꯃꯥ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯁꯥꯏ ꯅꯠꯇ꯭ꯔꯣ ꯃꯌꯨꯝꯁꯦ ꯀꯔꯅꯖꯤꯠꯀ ꯃꯥ ꯋꯥꯔꯤ ꯁꯥꯟꯅꯔ ꯁꯥꯏꯅꯤ ꯃꯥꯒꯤ ꯃꯌꯨꯝꯅꯤ ꯀꯩꯅꯣ ꯁꯥꯏꯗꯣ ꯑꯗꯨꯗꯤ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯥꯡꯉꯨꯖꯝ ꯍꯥꯏꯔꯤꯕ ꯐꯦꯁꯕꯨꯛ ꯄꯣꯁꯇ ꯍꯥꯏꯔꯤꯕ ꯃꯌꯥꯝꯒꯤ ꯂꯩꯐꯝ ꯔꯤꯂꯤꯐ ꯀꯦꯝꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯂꯩꯐꯝ ꯍꯥꯏꯁꯦ ꯅꯠꯇ꯭ꯔꯦꯕ ꯅꯠꯇꯦ ꯌꯥꯝ ꯑꯣꯟꯅꯕꯅꯦ ꯑꯗꯨꯗꯤ ꯌꯥꯝ ꯊꯤꯅ ꯁꯣꯏꯔꯦ ꯃꯥꯅ ꯍꯥꯏꯗꯨꯗꯤ ꯍꯟꯗꯛ 28ꯒꯤ ꯊꯧꯗꯣꯛꯁꯦ ꯁꯤꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯑꯍꯣꯡꯕ ꯊꯦꯡꯅꯕꯤ ꯍꯟꯗꯛ ꯂꯤꯁꯤꯄ꯭ꯔꯤꯌꯥꯅ ꯄꯣꯁ ꯑꯃꯗ ꯊꯥꯒꯠꯂꯛꯄ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯚꯥꯏꯔꯦꯜ ꯐꯣꯇꯣ ꯑꯃ ꯊꯥꯒꯠꯂꯛꯄꯁꯦ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯤꯁꯤꯄ꯭ꯔꯤꯌꯥꯒꯤ ꯀꯥꯡꯉꯨꯖꯝꯗꯤ ꯃꯌꯥꯝꯒꯤ ꯁꯦꯂꯦꯕ꯭ꯔꯤꯇꯤꯅꯤꯅ ꯃꯥꯅ ꯍꯥꯏꯕ ꯄꯣꯠꯁꯤꯅ ꯂꯣꯏꯅ ꯆꯨꯝꯃꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇ ꯂꯩꯈꯤꯕꯅꯤꯅ ꯃꯅꯨꯡꯒꯤ ꯋꯥꯗꯤ ꯈꯪꯗꯕꯤꯗ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯊꯣꯛꯄ ꯈꯣꯠꯄꯁꯨ ꯉꯝꯗꯦ ꯍꯥꯏꯕꯗꯤ ꯃꯤꯅ ꯃꯇꯨꯡꯗ ꯀꯩꯀꯩ ꯉꯥꯡꯅꯕ ꯈꯣꯠꯄ ꯃꯑꯣꯡ ꯁꯣꯟꯕ ꯑꯩ ꯂꯥꯟꯈꯤꯕꯗ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯊꯦꯡꯅꯖꯩ ꯑꯗꯨꯒ
ꯀꯃꯤꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯃꯃꯥꯡꯗ ꯃꯥꯒꯤ ꯄꯦꯄꯔ ꯖꯦꯔꯣꯛꯁ ꯇꯧꯔꯒ ꯊꯦꯠꯄꯁꯨ ꯊꯦꯡꯅꯖꯩꯀꯣ ꯑꯁꯤꯁꯨ ꯑꯩꯅ ꯀꯃꯤꯇꯤꯅꯁꯨ ꯅꯣꯡꯃꯇ ꯂꯥꯛꯑꯒ ꯑꯩꯅꯥꯛꯇꯁꯨ ꯍꯥꯏꯗꯦ ꯑꯩꯅꯁꯨ ꯃꯔꯝ ꯍꯪꯉꯨꯗꯦ ꯁꯤꯒꯤ ꯄꯣꯠꯀꯤꯅꯤ ꯍꯥꯏꯕꯁꯤꯗꯤ ꯈꯪꯉꯦꯕ ꯑꯆꯨꯝ ꯑꯔꯥꯟꯗꯤ ꯈꯪꯕ ꯅꯠꯇꯦꯕ ꯑꯩꯅ ꯁꯤ ꯉꯥꯡꯉꯤꯁꯤꯁꯨ ꯍꯧꯖꯤꯛ ꯑꯩꯅ ꯁꯦꯡꯗꯣꯛꯆꯔꯤꯕꯁꯤꯁꯨ ꯑꯩꯈꯣꯏꯗꯤ ꯃꯤꯆꯪ ꯁꯪꯒ ꯂꯩꯖꯗꯕꯅꯤꯅ ꯍꯌꯦꯡ ꯇꯨꯡꯗ ꯑꯃꯨꯛ ꯀꯔꯤ ꯊꯣꯛꯂꯛꯀꯗꯣꯏꯅꯣ ꯍꯥꯏꯕꯁꯨ ꯉꯝꯗꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯖꯕ ꯑꯁꯦꯡꯕ ꯏꯁꯥꯒꯤ ꯄꯥꯎꯗꯝꯗꯨꯅꯤ ꯑꯩꯅ ꯇꯝꯖꯔꯤꯁꯦ ꯁꯤ ꯃꯦꯟꯈꯠꯄ ꯉꯝꯒꯅꯤ ꯈꯟꯕꯤꯕ꯭ꯔꯥ ꯂꯥꯏꯐꯁꯦ ꯃꯥꯡꯈꯤꯕ ꯂꯥꯏꯐꯁꯦ ꯁꯤꯗꯤ ꯃꯥꯡꯈꯤꯕ ꯂꯥꯏꯐꯁꯤꯗꯤ ꯆꯠꯈ꯭ꯔꯕꯅꯤꯅ ꯃꯦꯟꯈꯠꯄꯁꯦ ꯋꯥꯔꯅꯤ ꯍꯥꯏꯗꯤ ꯁꯣꯏꯈꯤꯕ ꯄꯣꯠꯇ ꯀꯅꯥꯁꯨ ꯍꯟꯖꯤꯟ ꯊꯥꯖꯗꯦ ꯑꯗꯣ ꯑꯃꯨꯛ ꯁꯣꯏꯈ꯭ꯔꯗꯤ ꯋꯥꯟ ꯁꯣꯏꯈ꯭ꯔꯗꯤ ꯃꯁꯤ ꯃꯤꯁꯤꯅ ꯇꯧꯕ ꯑꯆꯨꯝꯕ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯇꯧꯕ ꯊꯕꯛꯄꯨ ꯍꯥꯏꯅ ꯂꯣꯏ ꯁꯦꯡꯊꯥꯅꯈ꯭ꯔꯅꯦꯕ ꯄ꯭ꯔꯤꯌꯥꯡꯀꯥ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯥꯡꯉꯨꯖꯝ ꯍꯥꯏꯔꯤꯕ ꯑꯦꯀꯥꯎꯟꯁꯦ ꯃꯆꯥꯅꯨꯄꯤꯅꯕꯨ ꯄꯥꯏꯔꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ FIR ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯥꯒꯤꯁꯦ ꯂꯤꯁꯤꯄ꯭ꯔꯤꯌꯥꯒꯤ ꯃꯃꯤꯡꯗꯤ ꯁꯤꯖꯤꯟꯅꯔꯒ ꯄꯥꯏꯕꯗꯤ ꯃꯄꯥꯕꯨꯡ ꯀꯔꯅꯖꯤꯠꯅ ꯄꯥꯏꯕꯅꯤ ꯍꯥꯏꯌꯦ ꯀꯔꯅꯖꯤꯠꯅꯕꯨ ꯄꯥꯏꯔꯁꯨ ꯀꯔꯅꯖꯤꯠꯀꯤ ꯂꯣꯏꯅꯕꯤꯅꯕꯨ ꯄꯥꯏꯔꯁꯨ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯂꯤꯁꯤꯄ꯭ꯔꯤꯌꯥꯅꯕꯨ ꯄꯥꯏ ꯇꯥꯔꯒꯁꯨ ꯑꯦꯀꯥꯎꯟꯗꯨꯗꯒꯤ ꯊꯥꯒꯠꯂꯛꯏꯅꯤꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯀꯔꯤ ꯄꯥꯎꯖꯦꯜ ꯄꯤꯕꯤꯅꯤꯡꯉꯤ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯃꯣꯏꯒꯤꯅꯦ ꯃꯄꯥꯒ ꯑꯩꯒꯁꯨ ꯏꯁꯥꯃꯛꯀꯁꯨ ꯋꯥꯔꯤ ꯁꯥꯟꯅꯖꯈꯤꯑꯕ ꯃꯥꯅ ꯊꯥꯒꯠꯂꯛꯄ ꯚꯥꯏꯔꯦꯜ ꯆꯠꯄ ꯚꯤꯗꯤꯑꯣ ꯅꯨꯃꯤꯠꯁꯦ ꯑꯁꯤꯗ ꯑꯩꯈꯣꯏ ꯅꯨꯄꯥꯒꯁꯨ ꯄꯥꯎ ꯐꯥꯎꯅꯈꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗꯁꯨ ꯑꯩꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯃꯥꯅ ꯑꯩꯅ ꯍꯥꯏ ꯇꯥꯃꯣ ꯅꯪꯅ ꯑꯗꯨꯁꯨ ꯋꯥ ꯉꯥꯡꯕ ꯃꯇꯝꯁꯦ ꯄꯤꯗꯦꯀꯣ ꯑꯩꯅ ꯃꯥꯅ ꯉꯥꯡꯕꯗꯣ ꯑꯩꯁꯨ ꯊꯠꯂꯀꯥꯟꯗ ꯌꯦꯠꯄꯅꯦꯕ ꯃꯥ ꯍꯥꯏ ꯅꯪ ꯌꯥꯎꯔꯛꯀꯅꯨ ꯍꯥꯏꯀꯣ ꯑꯩꯅ ꯑꯩ ꯌꯥꯎꯔꯛꯀꯅꯨ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯨ ꯐꯦꯃꯤꯂꯤ ꯑꯃꯅꯤꯅꯀꯣ ꯑꯩꯅ ꯍꯥꯏꯈꯤꯕ ꯑꯗꯨꯒꯤ ꯔꯦꯀꯣꯔꯠ ꯐꯥꯎ ꯂꯩꯌꯦꯕ ꯃꯥꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯒꯤ ꯑꯩꯅ ꯍꯥꯏ ꯅꯣꯏ ꯊꯕꯛꯀꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯤ ꯑꯗꯨ ꯁꯣꯏꯔꯦ ꯍꯥꯏꯒꯦꯁꯨ ꯍꯥꯏꯌꯨ ꯑꯗꯨ ꯇꯧꯒꯦꯁꯨ ꯇꯧꯋꯤ ꯁꯦꯝꯗꯣꯛꯄꯤꯌꯨ ꯍꯥꯏꯌꯨ ꯈꯣꯠꯂꯨ ꯑꯗꯨꯒꯨꯝꯕꯩ ꯅꯠꯇꯕꯗ ꯂꯨꯄꯥ ꯂꯥꯛ 3 ꯍꯦꯟꯅ ꯂꯧꯈ꯭ꯔꯒ ꯄꯩꯁꯥꯁꯦ ꯂꯣꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯀꯔꯤ ꯋꯥꯍꯩꯅꯣ ꯁꯤꯁꯦ ꯑꯩꯅ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯃꯥꯅ ꯅꯪ ꯑꯗꯨꯗ ꯈꯪꯗꯦ ꯑꯗꯨꯗꯤ ꯅꯣꯏ ꯐꯣꯟꯁꯨ ꯄꯥꯏꯗ꯭ꯔꯒ ꯐꯣꯟꯁꯨ ꯀꯩꯅꯣ ꯇꯧꯗ꯭ꯔꯒ ꯑꯗꯨꯗꯤ ꯑꯩꯅ ꯊꯥꯒꯠꯂꯤꯅꯦ ꯍꯥꯏꯌꯦꯕ ꯃꯥꯅ ꯃꯆꯤꯟꯃꯛꯅ ꯑꯗꯨꯒꯤ ꯄ꯭ꯔꯨꯐꯁꯨ ꯂꯩꯌꯦꯕ ꯑꯩꯉꯣꯟꯗ ꯑꯗꯨꯗꯤ ꯃꯥ ꯃꯁꯥꯅ ꯃꯤꯅꯝꯃꯒ ꯊꯥꯒꯠꯂꯤꯕꯅꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯔꯨꯝꯗ ꯂꯣꯠꯂꯀꯥꯟꯗ ꯃꯥꯅ ꯊꯥꯒꯠꯂꯤꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯃꯌꯦꯛ ꯁꯦꯡꯉꯦꯕꯀꯣ ꯑꯗꯨꯗꯤ ꯍꯤꯔꯝꯁꯤꯗ ꯂꯤꯁꯤꯄ꯭ꯔꯤꯌꯥꯒꯤ ꯑꯄꯣꯛꯄ ꯀꯥꯡꯉꯨꯖꯝ ꯀꯔꯅꯖꯤꯠ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯗꯥꯛꯇꯔ KK ꯁꯤꯡ ꯃꯍꯥꯛꯀꯤ ꯁꯛꯂꯣꯟꯅ ꯀꯔꯤꯅꯣ ꯑꯃꯗꯤ ꯃꯍꯥꯛ ꯀꯅꯥꯅꯣ ꯑꯣꯖꯥ ꯍꯪꯒꯗꯧꯔꯤꯕ ꯍꯤꯔꯝꯁꯤꯗ ꯋꯥꯍꯪꯗꯤ ꯃꯌꯥꯝ ꯊꯣꯛꯑꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯋꯥꯍꯪ ꯑꯃꯇꯪ ꯍꯪꯖꯒꯦ Who is Karnajit Kanguzam? ꯌꯥꯝ ꯐꯖꯕ ꯀ꯭ꯋꯦꯁꯟꯅꯦ ꯃꯥꯁꯦ ꯑꯗꯣ ꯃꯗꯨꯒꯤꯗꯣ ꯁꯦꯟꯇꯦꯟꯁ ꯑꯃꯗꯒꯗꯤ ꯈꯨꯝꯕ ꯌꯥꯔꯣꯏꯗꯕ ꯅꯨꯄꯥ ꯃꯤꯁꯛ ꯑꯃꯅꯦ ꯑꯩꯅ ꯃꯥꯁꯦ ꯈꯪꯕꯗ ꯍꯧꯖꯤꯛꯐꯥꯎꯗ ꯃꯥꯁꯦ ꯅꯝꯕꯔ 1 ꯆꯍꯤ ꯀꯌꯥ ꯁꯨꯒꯦ ꯍꯥꯏꯕꯁꯤꯕꯨ ꯑꯩ ꯈꯤꯇꯪ ꯀꯟꯐ꯭ꯌꯨꯖ ꯑꯣꯏ ꯑꯗꯩ ꯃꯥꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯗꯩ ꯃꯥꯒꯤ ꯑꯦꯆꯤꯞꯃꯦꯟꯁꯤꯅ ꯀꯔꯤꯅꯣ ꯃꯥꯅ ꯐꯪꯉꯤꯕ ꯑꯦꯋꯥꯔꯗꯁꯤꯅ ꯀꯌꯥꯝ ꯆꯨꯝꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯕꯥꯞ ꯃꯦꯟ ꯇꯥꯗꯦ ꯕꯠ ꯕꯦꯁꯤꯀꯂꯤ ꯑꯩꯅ ꯃꯥ ꯈꯪꯕꯗꯤ 2014ꯗ ꯑꯩꯈꯣꯏꯒꯤ ꯑꯩꯉꯣꯟꯗ ꯃꯤ ꯈꯔ ꯂꯥꯛꯑꯀꯥꯟꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯋꯥꯔꯜ ꯌꯨꯠ ꯁꯃꯤꯠ ꯍꯥꯏꯅ ꯑꯃꯅꯦ ꯑꯗꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯌꯨꯠ ꯀꯟꯐꯔꯦꯟꯁ ꯍꯥꯏꯕ ꯑꯃ ꯁꯤꯜꯂꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯁꯦꯜꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯑꯀꯥꯟꯁꯤꯗ ꯃꯣꯏꯁꯦ UNꯒꯤ ꯃꯈꯥꯗ ꯇꯧꯕꯅꯦ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯅ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯕꯗꯨꯗ ꯑꯩꯈꯣꯏꯗ ꯊꯥꯖꯗꯅ ꯆꯠꯂꯨꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ amana photo shoot tawagi pai amana catering gi pai amana hotel gi pai amana souvenir gi pai amana calendar gi pai amana adu da moi myam gi sinma lang ba sing gi mi ngata nei ngon approach to is ada moi na to rai jino za paumi moina amaram di makhoi je kada to bi re sel pi bi tre kana na to bono kamain to bono ha kan se UN gi mi mani na hai ma se khongman ba si khong de gi ni adu gi mai maming se Kanguzam Karnajit ko adu kamain to bono ana hangan te hai bu pasina akoi gi sel myam mangon lei magi conference ama shin bagi city convention center da matam da 2014 gi wari ni ko ina hajeris hoi sai taram ki hen mumangi wai aduna ma se adu matam sida akoi gi miyam da gi hojik hai organizations da gi sales earnest money 40% lower me aduna magi earnest money se UN gi ni na akoi pacha yam thuna pithakani within 15 days ana noi gi sale thar piro total amount changa da bodo haidu Kavita na lupa chama thakalak pase si je engon na hane advance ni lupa ni phu tham de de aduna mayam tina lupa lak tra ta thamaduna lupa lak mari thamure natra lupa lising tra ge lupa lising mari thamure mai to 40% gi chang tham me mangon
khara amna lupa lang ni pan thamba yori wari bo chong chong thamba jonori manam di magi hojik tori ba film di yamna genuine oiba man ba yamna miyamna UN gi flag ka thetana ko UN gi flag thedari ne koi manipur gi Impal East ki city convention center sida koi junga ai tai de sam chaw conference am lei ma le ne mai tai manipuri amona chaw thok chani ngai mi ko so koi ju flag kam thedi UN gi tham to doi ra kai yeng kan sida tawri manung da tawmi duga kona du loira kan thole ba keno siga akoi gi issue siga matam joi paumi koi oi re ai Impal Free Press le matam da ada yam chaw conference am to e mai to na minister yaw re matam degi chief minister ore ba Okami Bobby and his cabinet ministers ma'am yaw dun ko congress ki matam hai tare aduna madu matam du tawre adu kitang ne kan ne ba tham chondara kan ne ji hai ba irang thole je ana mastermind ji kana no pasa pi da bi de leire hojik se akoi ma'am pension book thabanan thamaga akoi gi magi deposit to pi ba yawi yam wana sujara kan je thamba paisa ni kar badan thama kan da mai honest pasa money du pi thoi adu mon repeatedly hire about the akoi kan tawde paisa je pipi raktre ara koi complain to se kanada complain to no khangre adu ma je masa je ma se youth icon ni aina haibu do ma icon natte ma se miam da amaina longnam to wa nam thak to wa amadi masa gi dama ta khanba adu gumba mi amani ma se adu nam tang akoi miam ga awa ba tabi we na matam da lakhi investigate to reina investigate to was the akoi gi hojiki mongon da legal su thariba haibadi Karnajit ki mathakta magi against the miyam sigi hoigi case thariba ragumani komal ukil do yes ragumani uri bokta mai chamber le ma unare case miyam yenge mai mathak le miyam se chumme har kan ne koina paw se iri se adu di paw do hek lai ha kan da phat iba na te ba background ama check tawri ba yes manam di mi mem na claim to kyam chumge haiba mai pot ma hai tar ne ko adu mayam sigi leriba akoi gi complainant sing su aina ka la kan moi de so aina ne noi pesa cry no noi bill na cry no kya bo pira khre khara pira madi oi ko part payment tai tar adu kan sida ko no organization nam su la kan sida moina kangujum kan ji have international youth kano committee IYC sigi sina sales pithok ni na magi hoje ki chem thelam hai tar mai office am le mane porom pata Magi international to club 25 international and Porompat ki crossing international youth committee jiga Karnajit ka kari mari no lai nai je IYC se basically magi organization am haitar international youth committee convention mana chen mane hujika have committee sida adu mana president chairman kari orin mana arangum loi ore prize mana pire masada su prize dum pije entai ko matam sida adagi chief minister na mo na kana ngot pi certificate am pi ba tan khoi na sum khang ba hai ta ko adu di habiri je certificate ma sana namaga mi phama ma silaga achaw sang ka ora kanda sem nga sai aina namgi ba certificate to aina lagi ba prize to aingon da mu pi han ba hai ba ne ba ma adu ni aina center ma halena adu ma su sida medal gam thele matam medal UN gi keno ne kaina adu matam du di ma se aham da khoi na ta ba da my Mauti is team to the flag post. Tell a kind UN director, and kind of high. UN director. United Nations. Other was it have IYC is a tournament, UNESCO and a time. United Nations ki moigi economic social culture organization and UNESCO and Malayan. I do give flag telemine. Or complaint or consider me kind of complaint over the gi. I need you out to Yawne. My UN India ki in charge of it na akoi flag se ke we tell no station na har kan ultimately flag to lo thagi oh adu ding sa adu yam chawna mantri mandon yauna CM yauna matam dugi singi ba mi pham do loin ma khok so rama ba madu is the akoi na hai do je mana silli be potu budi hoks oi da ta ga su hoks kai oram ge ha ba kan se manung da aina su arangum ojaba pung so en thenba chu kano so en toba crowd so in a minute to go aduga lies na kamai to ge have kan money making effort amani na paisa chen tan ba na taga recognition phang bagi pot ma je mathang chahida international youth icon award phangani kana ga phangwinani akoi gi yam phawa matam du gi child activist haitare Yusuf Zai malala se malala Yusuf Zai se siga Israel German gira Israel gira activist pang le ni maming kor
ꯃꯣꯏꯒ ꯄꯨꯟꯅ ꯑꯦꯋꯥꯔꯗ ꯐꯪꯃꯤꯟꯅꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯑꯦꯕ ꯃꯇꯝꯁꯤꯗꯀꯣ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯌꯨꯠ ꯀꯃꯤꯇꯤꯒꯤ ꯑꯗꯒꯤ ꯋꯥꯔꯜ ꯌꯨꯠ ꯀꯟꯚꯦꯟꯁꯟ ꯁꯤꯟꯕ ꯀꯥꯟꯁꯤꯗꯗꯤ ꯃꯗꯨ ꯂꯥꯛꯏꯕ ꯗꯦꯂꯤꯒꯦꯠꯁ ꯃꯌꯥꯝꯁꯤꯅꯁꯨ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯅꯦꯄꯥꯜꯗꯒꯤ ꯂꯥꯛꯄ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯂꯥꯛꯄ ꯁꯤꯗꯒꯤ ꯂꯥꯛꯄ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯃꯣꯏꯒꯤ ꯇ꯭ꯔꯥꯚꯦꯂꯤꯡꯒꯤ ꯇꯤꯑꯦꯗꯤ $300 ꯍꯥꯟꯅ ꯍꯥꯏꯕ $300 ꯍꯥꯏꯁꯦ ꯄꯩꯁꯥ ꯁꯦꯟ ꯆꯥꯎꯔꯤꯅꯦ ꯌꯥꯝ ꯆꯥꯎ ꯃꯇꯝꯗꯁꯨ ꯑꯗꯨ ꯄꯤꯕꯤꯅꯤꯅ ꯂꯥꯛꯄꯅꯤ ꯄꯤꯕꯤꯗ꯭ꯔꯦ ꯁꯤꯅꯦ ꯑꯗꯨ ꯇꯥꯔꯗꯤ ꯃꯁꯤꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯍꯜꯂꯦ ꯑꯩꯈꯣꯏꯗ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯥꯛꯑꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣꯝꯃ ꯌꯨꯠ ꯀꯟꯚꯦꯟꯁꯟ ꯑꯃ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯑꯃ ꯃꯌꯥꯝ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯌꯥꯎꯒꯦꯅ ꯂꯥꯛꯆꯕꯅꯤ ꯕꯠ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯤꯗ ꯍꯟꯕ ꯀꯥꯟꯁꯤꯗ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗ ꯄꯤꯒꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯐꯪꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯐꯠꯇꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯐꯪꯉꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯦ ꯃꯁꯤ ꯐꯤꯕꯝꯁꯤꯗꯤ ꯍꯣꯛꯁꯅꯦꯅ ꯍꯥꯏꯔ ꯀꯥꯟꯗ ꯃꯌꯥꯝꯁꯦ ꯑꯩꯅ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯕ ꯌꯥꯎꯋꯦꯀꯣ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯗ ꯄꯥꯎ ꯐꯥꯎꯅꯩ ꯅꯦꯄꯥꯜꯗꯒꯤ ꯅꯨꯄꯤ ꯑꯃꯅꯤꯒ ꯌꯥꯝꯅ ꯋꯥꯔꯤꯗꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯕꯠ ꯕꯦꯁꯤꯀꯂꯤ ꯗ ꯑꯦꯟ ꯑꯣꯐ ꯗ ꯗꯦ ꯁꯦꯜ ꯄꯤꯊꯣꯛꯇꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯤꯒꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯗꯨꯗꯤ ꯃꯤꯅꯝꯃꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯇꯪ ꯅꯠꯇꯅ ꯃꯄꯥꯟꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗꯅꯦꯕ ꯃꯤꯅꯝꯃꯩꯁꯦ ꯑꯗꯨꯁꯨ ꯃꯅꯤꯄꯨꯔꯗ ꯀꯧꯔꯀꯥꯟꯗ ꯃꯥꯅꯦ ꯑꯗꯨ ꯐꯥꯎꯕꯒꯤ ꯂꯦꯚꯦꯜꯗ ꯑꯗꯨꯒ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯑꯗꯨꯃꯥꯏꯅ ꯀꯣꯟ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯆꯥꯎꯅ ꯊꯣꯛꯂꯛꯄ ꯉꯝꯃꯤꯁꯦ ꯃꯥꯅ ꯀꯣꯟꯃꯦꯟ ꯑꯃ ꯑꯣꯏꯅ ꯁꯤ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯃꯤ ꯑꯃꯇꯪꯅ ꯀꯃꯥꯏꯅꯅꯣ ꯁꯤ ꯌꯥꯝ ꯉꯝꯃꯤꯁꯦ ꯀꯅꯥꯒꯤ ꯕꯦꯀꯤꯡꯗꯒꯤꯅꯣ ꯁꯤ ꯃꯥꯁꯤ ꯇꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗꯗꯤ ꯌꯥꯝ ꯊꯕꯛꯇꯤ ꯀꯟꯕ ꯅꯍꯥ ꯑꯃꯅꯤ I'll give him that ꯍꯥꯏꯕꯗꯤ ꯀ꯭ꯔꯦꯗꯤꯠ ꯄꯤꯕꯝ ꯊꯣꯛꯏꯅ ꯃꯥꯁꯨ ꯅꯦꯚꯔ ꯁꯦꯠꯁ ꯗꯥꯏ ꯑꯦꯇꯤꯇ꯭ꯌꯨꯠ ꯑꯃꯗꯤ ꯌꯥꯎꯋꯦ ꯃꯉꯣꯟ ꯐꯅꯌꯥꯝ ꯍꯥꯏꯔꯒꯁꯨ ꯃꯥꯒꯤ ꯉꯝꯅꯕ ꯉꯥꯡꯕ ꯃꯥꯒꯤ ꯂꯩꯇꯔꯥ ꯑꯩꯈꯣꯏꯒꯤ ꯑꯣꯔꯦꯇꯔꯤ ꯑꯣꯏꯅ ꯃꯤꯉꯣꯟꯗ ꯍꯦꯛꯇ ꯈꯤꯇꯪ ꯙꯞ ꯇꯧꯕ ꯃꯥꯜꯍꯜꯂꯀꯥꯟꯗꯁꯨ ꯃꯥꯒꯤ ꯃꯑꯣꯡ ꯑꯃ ꯂꯩ ꯍꯥꯏꯇꯥꯔꯦ ꯃꯥꯜꯍꯟꯕꯗꯒꯤ ꯃꯥꯅ ꯍꯤ ꯀꯦꯟ ꯀꯟꯇ꯭ꯔꯣꯜ ꯃꯦꯗꯤꯌꯥ ꯀꯟꯇ꯭ꯔꯣꯜꯁꯨ ꯃꯥ ꯍꯩꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯌꯨꯇ꯭ꯌꯨꯕꯀꯤꯁꯤꯗ ꯊꯥꯒꯠꯂꯛꯄꯁꯤꯗ ꯌꯥꯝ ꯏꯕ ꯌꯥꯎꯔꯛꯈꯤꯅꯦꯕ ꯁꯤꯁꯦ ꯑꯁ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯀꯩꯅꯣ ꯋꯥꯏꯈꯨ ꯀꯜꯆꯔ ꯑꯗꯨ ꯑꯗꯥ ꯀꯥꯏꯅ ꯌꯥꯝ ꯇꯧꯔꯛꯈꯤꯅꯦꯕ ꯃꯥꯒꯤ ꯇꯤꯝ ꯑꯃꯗꯤ ꯂꯩꯕꯅꯦ ꯄ꯭ꯂꯁ ꯃꯥꯅꯁꯨ ꯐꯦꯛ ꯑꯦꯀꯥꯎꯟ ꯃꯌꯥꯝ ꯑꯃꯁꯨ ꯄꯥꯏ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯅꯀꯣ ꯑꯗꯨꯅ ꯃꯦꯗꯤꯌꯥ ꯀꯟꯇ꯭ꯔꯣꯜꯁꯦ ꯈꯔ ꯑꯗꯨꯝ ꯇꯧꯕ ꯍꯩꯕ ꯅꯨꯄꯥ ꯑꯃꯅꯦꯕ ꯃꯥꯁꯦ ꯑꯗꯨꯒꯤ ꯄꯣꯠꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯨꯠ ꯃꯤꯌꯥꯝꯒꯤ ꯈꯜꯍꯟꯕ ꯌꯥꯕ ꯋꯥꯈꯜ ꯑꯗ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯅ ꯏꯟꯁꯤꯒꯦ ꯍꯥꯏꯕꯗꯣ opinion formation ꯑꯣꯄꯤꯅꯤꯌꯟꯁꯦ ꯀꯃꯥꯏꯅ ꯇꯧꯅ ꯁꯦꯝꯁꯤꯒꯦ ꯍꯥꯏꯁꯦ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯅꯦꯕ ꯃꯥꯅ ꯌꯥꯝꯅ ꯃꯦꯗꯤꯌꯥ ꯀꯟꯇ꯭ꯔꯣꯜꯗ ꯍꯩꯔꯤꯁꯦ ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯑꯃꯗꯤ ꯑꯗꯨꯝ ꯊꯣꯛꯇ ꯌꯥꯗꯕꯅꯤꯅ ꯂꯥꯁꯇ ꯃꯥꯒꯤ ꯑꯔꯥꯟꯕꯁꯤꯡꯗꯨ ꯃꯥꯒꯤ ꯂꯩꯔꯤꯕ ꯚꯤꯛꯇꯤꯝꯁꯤꯡꯁꯤꯅ ꯊꯣꯛꯂꯛꯀꯥꯟꯁꯤꯗ ꯀꯤꯕ ꯑꯃ ꯌꯥꯎꯋꯦꯕ ꯍꯥꯏꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅ ꯊꯦꯡꯅꯔꯨꯅꯤ ꯑꯗꯨ ꯇꯧꯕ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝ ꯂꯩꯖꯗꯦ ꯀꯅꯥꯝ ꯂꯩꯖꯗꯦ ꯑꯗꯨꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯥꯠꯇꯣꯛꯅꯕꯗꯤ ꯆꯨꯝꯗꯦꯅ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯂꯨꯠ ꯇꯧꯅꯕꯗꯤ ꯀꯥꯟꯅꯗꯦ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯑꯩ ꯄꯥꯔꯇꯤꯀꯨꯂꯔꯗꯤ ꯄꯟꯖꯔꯣꯏ ꯀꯩꯅꯣ ꯃꯤꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤꯁꯨ ꯈꯤꯇꯪ ꯉꯥꯛꯆꯒꯦ ꯌꯨꯝ ꯑꯃ ꯃꯥꯒꯤ ꯄꯣꯔꯣꯝꯄꯥꯠꯇ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕ 25 ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯩꯅ ꯕ꯭ꯂꯗ ꯗꯣꯅꯔ ꯒ꯭ꯔꯨꯞ ꯑꯃꯅꯤ ꯁꯤꯒꯤꯁꯦ ꯃꯥꯅ ꯚꯔꯥꯗ ꯂꯩꯔꯝꯕꯅꯦ ꯚꯔꯥꯗ ꯂꯩꯔꯝꯕꯁꯦ ꯃꯤ ꯑꯅꯤꯗ ꯌꯣꯟꯊꯣꯛꯑꯝꯃꯦ ꯃꯥꯅ ꯃꯁꯥꯅ ꯚꯔꯥꯗ ꯂꯩꯔꯤꯕ ꯌꯨꯝꯁꯦ ꯌꯨꯝꯗꯨꯃꯛ ꯑꯇꯣꯞꯄ ꯃꯤ ꯑꯅꯤ ꯑꯃꯗ ꯌꯣꯟꯊꯣꯛꯑꯝꯃꯦꯕ ꯑꯗꯨꯒꯤ ꯀꯦꯁꯁꯨ ꯂꯩ ꯆꯦꯗꯨꯁꯨ ꯑꯩꯉꯣꯟꯗ ꯂꯩꯀꯣ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯄꯥꯎꯁꯨ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨ ꯃꯥꯅ ꯉꯝꯕꯒꯤ ꯆꯥꯡ ꯍꯥꯏꯇꯥꯔꯦꯅꯦ ꯂꯤꯇꯤꯒꯦꯁꯟ ꯂꯩꯔꯤꯅꯦꯕ ꯑꯗꯨꯒꯤ ꯅꯨꯄꯥ ꯃꯁꯥꯗꯨꯅ ꯍꯥꯏꯔꯛꯏꯅꯤ ꯃꯥꯅ ꯅꯣꯡꯃ ꯃꯌꯨꯝꯗ ꯂꯩꯕ ꯀꯥꯟꯁꯤꯗ ꯃꯤ ꯈꯔ ꯆꯪꯉꯛꯀꯥꯟꯁꯤꯗ ꯃꯣꯏ ꯃꯌꯥꯝ ꯌꯦꯡꯕ ꯂꯥꯛꯖꯅꯦ ꯌꯨꯝꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣ ꯀꯥꯏꯅ ꯇꯧꯅꯣ ꯑꯗ ꯃꯥꯅ ꯍꯪꯖꯥꯅꯤ ꯂꯥꯛꯏ ꯃꯤꯁꯤꯡꯁꯤꯗ ꯁꯣꯝꯅ ꯀꯅꯥꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯁꯤ ꯍꯟꯗꯛ ꯂꯩꯇ ꯉꯥꯏꯕꯅꯦꯅ ꯍꯥꯏꯔꯛꯑꯦ ꯌꯨꯝꯕꯨꯁꯤꯗ ꯂꯥꯛꯏꯕ ꯃꯤꯁꯤꯅ ꯑꯧ ꯑꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯅꯨꯄꯥꯁꯤ ꯆꯠꯄꯖꯥꯠꯅꯤꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯒꯦ ꯑꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯒꯦ ꯆꯠꯄ ꯀꯥꯟꯁꯤꯗ ꯃꯇꯝꯗꯨꯒꯤ SP ꯑꯣꯏꯕꯗ ꯑꯩ ꯈꯪꯅꯩ ꯑꯩ ꯃꯤꯡꯗꯤ ꯄꯜꯂꯔꯣꯏꯀꯣ ꯑꯗ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯦ ꯃꯥꯅ ꯍꯥꯏꯌꯦ ꯑꯁ ꯏꯌꯥꯝꯕ ꯅꯪꯒ ꯊꯥꯔꯒ ꯀꯝꯄ꯭ꯂꯦꯟ ꯑꯅꯤ ꯁꯨꯔꯦ ꯌꯨꯝ ꯂꯩꯕꯒꯤ ꯁꯦꯝ ꯌꯨꯝꯗꯨꯒꯤ ꯁꯦꯝ ꯀꯝꯄ꯭ꯂꯦꯟ ꯑꯇꯣꯞꯄ ꯑꯃꯅꯁꯨ ꯇꯧꯔꯝꯃꯕ ꯍꯣꯏ ꯑꯅꯤ ꯁꯨꯔꯦꯅ ꯃꯤꯗꯣ ꯍꯣꯏ ꯑꯗꯨꯅ ꯃꯥꯁꯤ ꯌꯥꯝ ꯍꯩꯕ ꯑꯗꯨꯒꯨꯝꯕ ꯅꯍꯥ ꯑꯃꯅꯦ ꯑꯗꯨꯒꯨꯝꯕ ꯁꯥꯏꯠ ꯃꯥꯜꯍꯟꯕ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯍꯟꯕ ꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯛꯇ ꯁꯨꯝꯍꯠꯄ ꯉꯝꯕ ꯃꯥꯜꯍꯟꯕ ꯑꯗꯒꯤ ꯃꯥꯅ ꯉꯥꯡꯉꯤꯕ ꯑꯆꯨꯝꯕ ꯃꯥꯟꯕ ꯕꯦꯁꯤꯀꯂꯤ ꯀꯣꯟ ꯑꯥꯔꯇꯤꯁ ꯍꯥꯏꯒꯦ ꯁꯤ ꯀꯣꯟ ꯑꯥꯔꯇꯤꯁꯟꯐꯥꯎꯗꯤ ꯍꯥꯏꯕꯤꯔꯤꯒꯦ ꯃꯥꯁꯦ ꯃꯔꯝꯗꯤ ꯃꯤꯉꯣꯟꯗꯁꯨ ꯀꯩꯅꯣ ꯇꯧ ꯇꯥꯔꯁꯨ ꯌꯥꯝ ꯅꯥꯟꯅ ꯇꯧꯕꯅꯤꯅ ꯃꯥꯁꯦ ꯑꯗꯨꯁꯨ ꯑꯥꯔꯠ ꯃꯈꯜ ꯑꯃꯅꯤꯅ ꯃꯥ ꯀꯣꯟ ꯑꯥꯔꯇꯤꯁ ꯑꯃꯗꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯃꯥꯏꯅ ꯊꯝꯒꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯕ ꯑꯥꯔꯠ ꯃꯈꯜ ꯍꯥꯏꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯑꯥꯔꯠ ꯃꯈꯜꯅꯦ ꯍꯥꯏꯅꯁꯨ ꯂꯧꯕ ꯌꯥꯏ ꯅꯠꯇ꯭ꯔꯥ ꯑꯧ ꯃꯤꯌꯥꯝꯅꯗꯤ ꯈꯔ ꯄꯥꯝꯅ ꯂꯧꯅꯩ ꯑꯗꯣ ꯃꯥꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯁꯦ ꯃꯤ ꯑꯌꯥꯝꯕꯅ ꯎꯕ ꯉꯝꯃꯣꯏ ꯈꯔ ꯈꯛꯅ ꯎꯅꯤ ꯑꯗꯨꯒ ꯑꯗꯨꯅꯦ ꯃꯥꯒꯤ ꯍꯩꯕ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯍꯥꯏꯇꯥꯔꯦ ꯃꯤꯌꯥꯝꯗ
ꯃꯤꯌꯥꯝꯒꯤ ꯍꯔꯥꯎꯍꯜꯂꯀꯥꯟꯁꯤꯗ ꯃꯤꯌꯥꯝ ꯅꯨꯡꯉꯥꯏꯍꯜꯂꯀꯥꯟꯗ ꯑꯆꯧꯕ ꯑꯃ ꯎꯠꯂꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯦꯄꯥꯜꯒꯤ ꯑꯥꯔꯠꯀ꯭ꯋꯦꯛ 2015ꯗ ꯇꯧꯈꯤꯕꯁꯤꯗ ꯔꯤꯂꯤꯐ ꯃꯦꯇꯔꯤꯌꯦꯜ ꯃꯌꯥꯝ ꯑꯃ ꯄꯨꯅꯤ ꯁꯤꯗꯒꯤ ꯍꯥꯏꯅ ꯃꯥꯅ ꯁꯦꯝꯃꯀꯥꯟꯗ ꯅꯦꯄꯥꯜꯗ ꯃꯇꯝꯗꯨꯗ ꯄꯨꯈꯤꯕꯅꯦ ꯀꯪꯂꯥꯗꯒꯤ ꯂꯟꯊꯥꯈꯤ ꯑꯗ ꯑꯩꯁꯨ ꯆꯠꯂꯦ ꯀꯩꯅꯣ ꯄꯨꯔꯣꯏꯁꯦ ꯍꯥꯏꯅ ꯌꯦꯡꯕ ꯀꯥꯟꯁꯤꯗ DIM ꯂꯩꯔꯝꯃꯦ ꯂꯣꯏꯅꯃꯛ ꯈꯨꯝꯃꯦ ꯍꯧꯖꯤꯛ ꯃꯁꯥꯅ ꯂꯩꯖꯕ ꯃꯆꯥ ꯉꯥꯛꯇ ꯑꯣꯏꯕ꯭ꯔꯥ ꯃꯁꯤꯒꯤꯁꯦ ꯃꯤꯌꯥꯝꯗꯒꯤ ꯐꯟ ꯗ꯭ꯔꯥꯏꯕ ꯇꯧꯔꯀꯥꯟꯁꯤꯗ ꯑꯗ ꯐꯟ ꯗ꯭ꯔꯥꯏꯕꯀꯤ ꯆꯠꯅꯕꯤ ꯍꯩꯅꯕꯤꯁꯦ ꯃꯉꯣꯟꯗ ꯑꯗꯨꯝ ꯍꯥꯟꯅꯗꯩ ꯈꯔ ꯑꯗꯨꯝ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯅꯦꯄꯥꯜꯒꯤꯁꯦ ꯆꯠꯂꯨꯔꯀꯥꯟꯁꯤꯗ आदि इसिंग कनो पुई है मिनरल वाटर अखोई सेकेंड हैंड की बेल अमनिगा सोमदी सोमदी माना डोनेशन हम तौर है नुपी मचा मा चमीन हाइपने अखोई मा चमीन कानद युवा हाकानद मगोनसु इंदूर चेंग्रे है नुपी मचा है नेपाल आफ्टर इफेक्ट असिदगी नेपाल चले आफ्टर शॉक निगलप कानद नुपी मचा अगोन तंब कानद नुपी मचा मानु इंदूरमने मानु चेनु है माना इंदूरमे नुपी मचा सोग लेरीद अखोई काउंजम करने फोटो कापग अखोई वॉलंटियर नेपाल सोए मैम सेन खर कंट्रीब्यूशन तौर खोपो है पोट लेना पोट उप माना इंटरनेशनल नेशनल मीसी मपान माना सेंगे लेबने सिदगी चेंगे मा यूम नुंग योलम कानद चेंगे कानद एप्स कॉन्ड्रोल लौटो कानद मपान की मीसी कंटेक्ट तौर मपान मान हौरमे अदुगी ग्रुप ले हजिक पंजाब की मी नेपाल की मी बांग्लादेश की मी मपान तौ तौरने फरे आई खंग्रे आई थौ नत्रे अदु आई निंगमजब खरददी मैते मचा मयाम की वारिब मयाम माना हजिक हाइबा सेन पीबीनी हाइगा पीद्रिबा अदगी माना मखुरागी सोई मखुरा मकी नत्रे मा सम अंकल सिंह थोंगने मतमदुगी अहनमा मागी सोई सारम बाइता मी जे कना ओइदुन हजिक हाइबा माना सिलेबा यूथ कॉन्फ्रेंस है सिगी चेयरमैन ओइना मतमदो हाप हाइतारेको अहनमा माय मिंगदी पल्लरोगे मरमदी माय प्राइवेसी दुंगा पोइनको फमामा पाइबा मीदी ओइदोरा ही वाज प्लानिंग डिपार्टमेंट के लेबा दुगुम हनमने दो मागी सोइसी पैसा पिथोकनी हाइना होजी माय सोइदो हापचलब आई पाउदो यावने ऑनलाइन सर्च तौदम यावने सोइसे माना फोर्जरी तौरकानसिदा हापनीना मैमदी हुजी नुपास माता लाब ए सुमाय तो पैसा पीनीना हाइजिदी हाइ कान सिदिगो आई सोइबुदी सोइरे अदुगा मथंग मखा ओनरेन हाइबदी मागी सोइ तौबा कासिदा कॉपी पेस्ट तौगिबिना ओन तेनना हाफ खरब जाने मथंग गाजो ओनरे यंगै सोइसु सुमाय तौब्रायना अदुगी कंप्लेन अम लेगे हाइतारेको अना मागी लीलासे मखन मखनगी लीलाने मा तौथरेजे आई अदगी मणिपुरदसु कनमा हाइबदो खबर हापनी कनो आर्नोल्ड स्वार्जनेगर का ओंग सान सूची का मणिपुर मथंगी ग्लोबल मथंगी कनो लाने यूथ की कॉन्फ्रेंस कनो कोक पाई कनो खबर पाव से ओंग सान सूची का कनो का आर्नोल्ड स्वार्जनेगर मणिपुर लाकने मई तारे कमाई तजाना कनो माना हायो ngambagi chang haitane ko adagi अंबेडकर BR अंबेडकर अवार्ड फंगे हाइगुंबा अदुना फंगमदबगुंबा को करम अवार्ड फंगे थिगला कांददी लास्ट मासे मा यूथ आइकन की अवार्ड से कैंसिल तौगी आफ्टर माना फंगे हाइब पोचिंग से हुजिक हाइब ग्लोबल की ओइबा अवार्ड अमा पीनी काइन तौरप कांगु सिंगना मा क्रेडेंशियल सिंग से अमुक री स्क्रूटिनी तौब कांददी ओइरमदरनिना माना मोर मतम खर पीगुम नंगसी मनुंगददी केन तौ प्रूफ तौ हैना मोइ हुजिक हाइब मोन अवार्ड कमिटी सिना मांगम गिद्रे आइगा के चक्सन हाइबर समथिंग अखोई संदेश सेंटर हाइबर कावरे खोमनदगी मागे सेन याम तोनबदगी पुलिस माजे फाइ अदुगा पोरमपत थानादा माजे लैगी हाइजब तारे कांगुजम कर्नजित अदुना मा अरेस्ट तौगिसे खय हामदा अदु तौगिबने मा फागिबसे हुजिक जुम रिकॉर्ड लेबने फाजा येमबियो ऑनलाइन दा अदुगा अदुई मतुंगदा माजे मांगरे खर लेगा अदु उगिद्रे अदुगा खर लेरे कानसे माजे अखोइगी लैसिप्रिया कांगुजमगी मागी फोटो मुगी अदुदा ग्लोबल एक्टिविस्ट ने हाइवे पोट अम थोले तमदुदा अदु कांदा कनानो लैसिप्रिया से हाना आई कोइना येम कांदा कांगुजम कर्नजिकी मचाना पिउलेम यानुसी मतमदुदा आंग पितु पिया कानसिदा अखोइगी
keno pai the environment activist hai tar on mind tawen aduna akoina sum yeng kaino torise hai kan sida hoi masana pi mana main thok to bai kan di mas ta seng hai kan no course miyam mangda yamna keno oibu ta ga yam hoi pai manipur gi pride amani mom hai kan di phatta mapana di apa masana pi poi have dilete na aduna akhoi ju dum we agree with that karim kai de akhoi keno ne adu matang sida akhoi gi angang sina pimsa sina irek pase Facebook ta yamna mature ni irek pai ta kai en toy wan sum yen kan sida akhoi gi fathers na kitang angang si manipulate tawbra haiba question di wai ne hoi oram de but Facebook account si akhoi na feel to the man operate to na layo masigi example ma piu hai ta ga di aina kavita da ai pira ke ma se Delhi da 2000 kya no phag do 21 da phag ma Delhi police special team ne state police ka punna phai ma gi Delhi da le yum da gi gata kala sa kam le ne anda madugi phara matung sida pora case da pora matung sida akoi gi isan pi koi Licypriya gi kano se account se June, July, August, September, October, November, December, January ko. January bail hek phangraba matung se. Sile active ore. Hojik ma phai matam se kai mo active oi da hai ta. Ai di pawmi ne. Ai di ma phai phatte adu da amount man torm potu aina thire kan hai bane. Sile me amna emotional chake hai ta no problem. Emotional chalak pa de ne ngasi me mang ta ta se. Bizare lamjing ba salai ai ngun har threaten tor pa se ai pandi palore nangna kahen ge tawri nangna thugai bani nangna khoi psa ga tan do khar sing ji admai taw mai tha ga nin har ma kangu myam huji aingonda advice to you na lai si kari gino matam la khoina haijaba khado phadan tabir kan sida kitang tin jo thara kan sida mana ngang si kyam chummono kyam lan bano haido autang khanda bi kan hai ta ne ko amai khanda bi ma ga thok to ai sing hai bon ti ko but ai thabok ti miam de inform to bu ne achum bu inform to bu ne or the poto inform to bu ne na ta ga aingonda defamation charge me am la ku na tawro lao ai thena gi court manam de aingonda enough proof enough evidence le akoina wangang mo sida laito na churu pa din pungang ngodi ya din mi kha de pungang ne ara lady bus scamster sing kadar gi mi conmen sing di exposed to wise the media ngi mathau su yam chauna le achumani amubuna ko angobuni gray area khadu di bhap ta da khale le masidi miyam ne bi ko but aina khangjawa asengba aina khangjawa aina uhoba aina ai gi ba aina tigachro le gi with FIRs masi miyam sidi as an investigative reporter ai thodang dui waina miyam ai gon nungsi bi gera waiku culture habi gera ma taw gera angang nungsi de for my point ai di Licypriya yam thi nungsi mayam normal life am hingangi ma success dama oheningi ko mapa duna control to bukan di macam nabi tu lan control to bibra lan lamjing bibra mana masada paijaga tu do mapa tu kau tak bibra habi go fum tu ne ini kan je mapa tu nak tulpa kan je ina mamang tu interview tu piu na habi ne pergi deh covid kiam kali betul jadu mayam oksigen kaya cakap oksigen cylinder kaya mana mereka main tu kau pun aku mayam haga la cina macam jida oksigen concentrator ga oksigen cylinder Manipur kita mau tepi ni ada Manipur government kem tahu dia, ai tahu ni na Licypriya ki kena tadi magi status am thaga lakhi bne, aduga lupa crore mana keto ke through da, lain na ba fundraiser am tahu ne, ada 75 lakhs mukti ma collect tahu dia, jadi ke hari ba kena lupa lakh humdra ma, masih menung situ ne ba apa ke kamu jom kerana je Paris, Delhi police special team ga Manipur police Porampat police team chala kan sta magi involvement se kaino the print type of khabar ato atopa khabar sing report to kan sta kamujam karna se ki involvement leiram bai yai habe makutu chingna badagi ma je pha pu la ko ne adui matam du ne ba Licypriya gi account su matam du da tumin silent legri se matam du su ojiga ha ba Licypriya gi account de gi attack torok ba ko de su engon su haitar angam nabu akan mapai gum amada kari attack to ngai legen natra attack to is the mapa duna ne masana pi gi keno sinna kan keno Licypriya na mi amada phatta ba to ni mi gi activist ni environment ki khallibe activist na kamai to na
ꯃꯤꯉꯣꯟꯗ ꯋꯥꯅꯕ ꯅꯨꯡꯉꯥꯏꯇꯅꯕ ꯍꯨꯔꯥꯟꯅꯕ ꯈꯟꯗꯣꯏꯅꯦꯕ ꯂꯩꯁꯤꯄ꯭ꯔꯤꯌꯥꯅ ꯇꯧꯔꯣꯏꯕ ꯃꯄꯥꯗꯨꯅꯅꯦ ꯇꯧꯗꯣꯏꯁꯦ ꯃꯄꯥꯗꯨꯅ ꯍꯥꯏꯗꯣꯏꯅꯦꯕ ꯃꯄꯥꯗꯨꯅ ꯏꯗꯣꯏꯅꯦꯕ ꯃꯄꯥꯗꯨꯅ ꯃꯦꯅꯤꯄꯨꯂꯦꯠ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯇꯧꯕꯤꯒꯅꯨ ꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯥꯡꯕꯨꯖꯝ ꯀꯔꯅꯖꯤꯠꯀꯤ ꯃꯥꯒꯤ ꯀꯗꯔ ꯀ꯭ꯔꯤꯃꯤꯅꯦꯜ ꯐ꯭ꯔꯣꯗꯨꯂꯦꯟꯠ ꯑꯣꯏꯕ ꯃꯤꯌꯥꯝꯅ ꯅꯝꯊꯥꯛ ꯇꯧꯕ ꯑꯦꯛꯇꯤꯚꯤꯇꯤꯁꯇꯨꯗꯤ ꯄꯥꯝꯗꯦ ꯍꯟꯗꯛꯀꯤ ꯀꯩꯅꯣꯝꯃ ꯌꯥꯎꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯤꯁꯤꯄ꯭ꯔꯤꯌꯥꯅ ꯃꯉꯣꯟꯗꯒꯤ ꯂꯨꯄꯥ ꯂꯥꯛ 3 ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯅꯨꯄꯥ ꯑꯃꯅ ꯐꯦꯁꯕꯨꯛꯇ ꯊꯦꯡꯅꯩ ꯊꯣꯏꯉꯝꯕ ꯊꯣꯏꯉꯝꯕ ꯑꯗꯣ ꯌꯦꯡꯉꯨꯅꯦ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯆꯍꯤ 9 ꯀꯌꯥ ꯁꯨꯔꯕꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯣꯏ ꯃꯥꯁꯦ ꯇꯤꯅꯦꯖꯔꯒꯨꯝꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯗꯣ ꯃꯥꯅ ꯑꯩꯈꯣꯏꯅ ꯀꯕꯤꯇꯥꯅ ꯀꯔꯝꯕ ꯑꯉꯥꯡ ꯊꯦꯡꯅꯈ꯭ꯔꯦꯕ ꯌꯨꯝ ꯁꯥꯕꯗ ꯑꯉꯥꯡꯅ ꯄꯥꯟꯅꯕ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠꯀꯤ ꯈꯟꯕ ꯃꯤ ꯉꯝꯕ ꯅꯨꯄꯤ ꯃꯆꯥꯗꯨꯅꯕꯨ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯤꯒꯤ ꯐꯠꯇꯅꯕ ꯃꯤꯒꯤ ꯁꯣꯛꯅꯕ ꯀꯃꯥꯏꯅ ꯁꯤꯟꯗꯣꯏꯅꯣ ꯂꯤꯁꯤꯄ꯭ꯔꯤꯌꯥꯅ ꯑꯗꯨꯃꯥꯏꯅ ꯁꯨꯡꯁꯤꯟ ꯁꯤꯜꯂꯣꯏ ꯁꯤꯟꯗꯣꯏꯕ ꯀꯅꯥꯅ ꯃꯤꯁꯇꯔ ꯀꯦ ꯗꯣꯛꯇꯔꯁꯨ ꯗꯣꯛꯇꯔꯅꯦ ꯍꯥꯏ ꯃꯥꯁꯦ ꯀꯔꯝꯕ ꯗꯣꯛꯇꯔꯅꯣ ꯈꯪꯗ꯭ꯔꯦ ꯕꯠ ꯑꯦꯂꯥꯏꯁ ꯀꯥꯡꯕꯨꯖꯝ ꯀꯔꯅꯖꯤꯠ ꯏꯕꯣ ꯅꯪ ꯁꯤ ꯎ ꯇꯥꯔꯒꯗꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯅꯦ ꯑꯩ ꯊ꯭ꯔꯨ ꯌꯣꯔ ꯆꯦꯅꯦꯜ ꯀꯣ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨꯖꯝ ꯀꯔꯅꯖꯤꯠꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯗꯕ ꯎꯍꯟꯅꯤꯡꯗꯕ ꯃꯌꯥꯝꯗꯤ ꯂꯩꯔꯝꯒꯅꯤ ꯕꯠ ꯑꯩꯒ ꯅꯪꯒꯗꯤ ꯀꯨꯏꯔꯦ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯎꯅꯔꯀꯥꯟꯁꯤꯗ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯃꯤꯉꯣꯟꯗ ꯐꯠꯇꯕ ꯇꯧꯕꯤꯒꯅꯣ ꯂꯩꯕꯥꯛꯀꯤ ꯃꯥꯡꯅꯕ ꯇꯧꯕꯤꯒꯅꯣ ꯍꯥꯏꯅ ꯍꯥꯏꯕꯗꯣ 2014 ꯑꯗꯨꯋꯥꯏꯗ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯈꯤꯕꯗꯣ ꯉꯁꯤꯁꯨ ꯑꯗꯨꯝ ꯑꯥꯐꯇꯔ ꯆꯍꯤ 10 ꯃꯇꯨꯡꯗ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯕ ꯐꯤꯕꯝꯗ ꯊꯦꯡꯅꯔꯦ ꯑꯗꯨꯝ ꯇꯧꯔꯤꯁꯦ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤ ꯆꯥꯎꯈꯠꯄꯗꯤ ꯌꯥꯝ ꯐꯩ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯑꯗꯨ ꯏꯆꯥꯅꯨꯄꯤ ꯁꯤꯖꯤꯟꯅꯔꯀꯥꯟꯁꯤꯗ ꯃꯤꯒꯤ ꯐꯠꯇꯅꯕ ꯑꯗꯒꯤ ꯁꯣꯛꯅꯕ ꯅꯨꯡꯉꯥꯏꯇꯅꯕ ꯂꯩꯕꯥꯛ ꯃꯥꯡꯅꯅꯕ ꯊꯕꯛꯇꯨꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯨ ꯍꯥꯏꯅ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯑꯝꯇꯪ ꯊꯝꯖꯒꯦ ꯇꯨ ꯑꯣꯜ ꯗ ꯚ꯭ꯌꯨꯋꯔꯁ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯁꯝꯕꯟꯅ ꯍꯋꯥꯏ ꯃꯇꯣꯟ ꯆꯥꯕꯁꯦ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯒꯅꯤ ꯅꯠꯇ꯭ꯔꯒ ꯂꯥꯟꯒꯅꯤ ꯃꯗꯨꯗꯤ ꯃꯤꯌꯥꯝꯒꯤ ꯃꯈꯨꯠꯇ ꯂꯩꯔꯦ ꯋꯥꯍꯪ ꯑꯃꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯏꯟꯇꯔꯚ꯭ꯌꯨꯒꯤ ꯁꯦꯁꯟ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯚꯤꯗꯤꯑꯣꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯏꯁꯥ ꯏꯁꯥꯒꯤ ꯋꯥꯈꯜꯂꯣꯟ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ